ꯗꯦꯠ 3 ꯁ꯭ꯋꯥꯏꯗꯒꯤ ꯀꯩꯅꯣ ꯇꯧꯔꯅꯦꯕ ꯑꯩꯒꯤꯗꯤ ꯑꯦꯗꯚꯥꯟꯁꯀꯤꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯇꯥꯔꯅꯦꯕ ꯑꯌꯨꯛꯇ ꯄꯥꯝꯃꯦ ꯅꯣꯏ ꯁꯤꯇꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ ꯃꯁꯤꯗꯤ ꯁꯤꯖꯦꯜꯒꯤ ꯀꯣꯏꯁꯟ ꯂꯦꯕꯦꯜꯁꯤꯡꯁꯤ ꯅꯣꯏ ꯈꯪꯕ ꯑꯣꯏꯅꯅꯦ ꯁꯤꯖꯦꯜ 2024 ꯀꯣꯏꯁꯟ ꯉꯥꯛꯇꯅꯤꯀꯣ ꯁꯤꯇꯤꯡꯁꯦ ꯌꯥꯗꯦ ꯏꯇꯣꯟ ꯊꯣꯛꯄꯁꯦ ꯃꯌꯥꯝ ꯂꯣꯏ ꯌꯥꯅꯔꯕ ꯑꯗꯣ ꯑꯝꯇ ꯍꯥꯏꯅꯔꯁꯤ ꯏꯇꯣꯟ ꯊꯣꯛꯄꯗꯤ ꯌꯥꯔꯕꯣ ꯍꯥ ꯌꯥꯔꯦꯀꯣ ꯁꯦ ꯃꯌꯥꯝ ꯑꯌꯨꯛꯇ ꯑꯣꯟꯊꯣꯛꯁꯦ ꯍꯥꯏꯅꯔꯤꯁꯤ ꯌꯥꯔꯕ꯭ꯔꯥ ꯑꯝꯇ ꯍꯥꯟꯅ ꯍꯥꯏꯅꯔꯛꯎꯀꯣ ꯌꯦꯡꯉꯁꯤ ꯌꯦꯡꯉꯨꯀꯣ ꯁꯤꯗ ꯑꯍꯥꯟꯕꯗ ꯁꯤꯖꯦꯜ 2024 ꯁꯤ ꯀꯣꯏꯁꯟꯁꯤ ꯑꯃ ꯂꯧꯈꯠꯁꯤ ꯁꯤꯗ ꯍꯥꯏꯁꯦ ꯀꯦ ꯀꯧꯕ ꯅꯝꯕꯔ ꯑꯃ ꯀꯦ ꯀꯧꯕꯁꯦ ꯀꯦꯁꯦ ꯁꯤꯗ ꯑꯇꯩ ꯀꯩꯝ ꯅꯠꯇꯦ ꯀꯦꯗ ꯑꯣꯏꯔꯤꯁꯤ ꯗꯤꯖꯤꯠ ꯑꯃꯅꯦ ꯀꯦ ꯏꯁ ꯑꯦ ꯗꯤꯖꯤꯠꯅꯦꯕ ꯀꯦꯁꯤ ꯗꯤꯖꯤꯠ ꯑꯃꯅꯦꯕ ꯗꯤꯖꯤꯠ ꯑꯣꯏꯇꯥꯔꯒꯗꯤ 0ꯗꯒꯤꯅ 9 ꯁꯤꯐꯥꯎꯁꯤ ꯗꯤꯖꯤꯠ ꯑꯃꯅꯦꯕꯀꯣ ꯍꯟꯗꯛꯀꯤ ꯀꯃꯤꯡ ꯃꯟꯗꯦꯗꯒꯤ ꯑꯩꯒꯤ ꯀ꯭ꯂꯥꯁ 2 ꯂꯥꯛꯀꯅꯤ 0 ꯂꯦꯚꯦꯜ ꯑꯃ ꯑꯦꯗꯚꯥꯟꯁꯀꯤ ꯑꯃ ꯑꯦꯗꯚꯥꯟꯁꯀꯤꯁꯤꯅ ꯅꯣꯏ ꯁꯤꯖꯦꯜꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕ ꯀ꯭ꯂꯥꯁ ꯑꯣꯏꯗꯣꯏꯅꯤ ꯁꯤꯖꯦꯜꯁꯤ ꯃꯦꯠꯁ ꯁꯤꯂꯦꯕꯁ ꯀꯣꯚꯔ ꯇꯧ ꯉꯝꯃꯣꯏꯕ ꯍꯟꯗꯛꯀꯤ ꯇꯤꯌꯥꯔ 1ꯁꯤ ꯅꯪꯅꯕ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯜꯖꯦꯕ꯭ꯔꯥꯗꯤ ꯍꯧꯔ ꯇꯥꯛꯇꯣꯏꯅꯦ ꯑꯗꯨꯅ ꯀꯣ ꯅꯨꯃꯤꯗꯥꯡꯗ ꯇꯧꯔꯛꯑꯅꯤ ꯑꯗꯨꯅ ꯂꯥꯏꯚ ꯑꯣꯏꯅ ꯌꯧꯔꯛꯑꯣ ꯌꯨꯝꯗ ꯑꯦꯛꯁꯇ꯭ꯔꯥ ꯍꯣꯠꯅꯁꯤꯜꯂꯣ ꯍꯌꯦꯡ ꯁꯤꯂꯦꯕꯁ ꯀꯣꯚꯔ ꯇꯧꯕꯁꯦ ꯃꯦꯠꯁꯇꯅꯦꯕ ꯅꯪ ꯑꯣꯏꯗꯣꯏꯁꯦ ꯏꯪꯂꯤꯁ ꯍꯥ ꯖꯨꯟ ꯖꯨꯂꯥꯏ ꯍꯥꯏꯕꯅꯤ ꯅꯣꯇꯤꯁ ꯊꯣꯛꯇ꯭ꯔꯤꯀꯣ ꯂꯦꯞꯄꯛꯑꯅꯤ ꯑꯗꯨꯒ ꯀꯩꯅꯣ ꯑꯃꯒ ꯑꯌꯨꯛꯀꯤꯁꯦ ꯑꯗꯨꯅ ꯁꯦꯗꯨꯜꯁꯦ ꯑꯃꯇ ꯕꯦꯡꯀꯤꯡꯒꯤ ꯑꯃꯁꯨ ꯍꯧꯗꯣꯔꯤꯕꯀꯣ ꯕꯦꯡꯀꯤꯡ ꯑꯅꯤꯁꯤ ꯅꯣꯏ ꯑꯅꯤꯁꯤ ꯀꯔꯝꯕꯅ ꯐꯗꯣꯏꯅꯣꯁꯤ ꯄꯨꯡꯁꯦ ꯑꯌꯨꯛꯇ ꯑꯩꯈꯣꯏ ꯁꯦꯗꯨꯜ ꯑꯅꯤꯈꯛ ꯑꯌꯨꯛꯇ ꯀ꯭ꯂꯥꯁ ꯇꯧꯉꯥꯏ ꯇꯥꯏꯃꯤꯡ ꯑꯅꯤꯈꯛ ꯂꯩꯅꯦꯕ 6ꯇꯩ ꯍꯧꯕ ꯑꯃꯒ ꯁꯤꯗꯩꯁꯤꯗ ꯁꯤ ꯑꯅꯤꯁꯤꯗ ꯅꯣꯏ ꯈꯟ ꯇꯥꯕ ꯀꯔꯝꯕꯅ ꯕꯦꯇꯔ ꯑꯣꯏꯒꯦꯗꯣ ꯍꯥ 6ꯅ ꯐꯕ꯭ꯔꯥ ꯑꯗꯨ ꯅꯣꯏꯅ ꯈꯜꯂꯣꯕ ꯍꯧꯖꯤꯛꯀꯥꯟꯗꯤ ꯅꯣꯏ ꯁꯤ 6ꯀꯤꯁꯤ ꯍꯧꯖꯤꯛ ꯊꯥꯃꯨꯛ ꯂꯩꯔꯒꯗꯤ ꯌꯥꯝ ꯊꯤꯅ ꯀꯩꯅꯣ ꯇꯧꯔꯅꯦꯕ ꯍꯥ ꯁꯥꯇ꯭ꯔ ꯑꯣꯏꯗꯤ ꯈꯔꯗꯤ ꯃꯦꯅꯦꯖ ꯇꯧ ꯇꯥꯕꯅꯤꯀꯣ ꯃꯔꯝꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤꯅꯦ ꯅꯨꯡꯊꯤꯟ ꯀꯩꯀꯥꯁꯤꯗꯤ ꯄꯥꯝꯅꯗꯦꯕ ꯉꯁꯥꯏꯒꯤ ꯁꯤ ꯅꯣꯏ ꯃꯇꯝꯗꯤ ꯁꯤ ꯇꯥꯏꯃꯤꯡꯗꯕꯨꯗꯤ ꯂꯥꯛꯆꯔꯛꯀꯗꯣꯏꯅꯤ ꯑꯌꯨꯛꯇ ꯕꯦꯁ 2 ꯂꯩꯅꯦꯕ ꯅꯨꯡꯊꯤꯟꯒꯤꯅ 2:30ꯗꯒꯤ 4:30 ꯑꯣꯏ ꯁꯨꯃꯥꯏꯅ ꯕꯦꯁ ꯂꯩꯅꯦꯕꯀꯣ ꯁꯤ ꯁꯨꯃꯥꯏꯅ ꯕꯦꯁꯇꯤ ꯂꯩꯅꯦꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣ ꯁꯦ ꯁꯤꯒꯤꯁꯤ 6ꯇꯩ ꯍꯧꯕꯗꯣ ꯄꯥꯝꯃꯦ ꯍꯥꯏꯁꯦ ꯅꯣꯏ 6ꯇꯩ ꯑꯗꯨꯝ ꯍꯧꯕꯁꯤ ꯍꯧꯁꯤ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯨꯝ ꯁꯦꯝꯈꯤꯗꯣꯏꯅꯤꯀꯣ 6ꯀꯤ ꯁꯦꯗꯨꯜꯁꯤꯗ ꯂꯥꯎꯅ ꯑꯁꯣꯝꯗ ꯇꯧꯔꯗꯤ ꯑꯁꯣꯝꯗ ꯑꯣꯏꯗꯣꯏꯅꯦꯕ ꯗꯦꯠ 3ꯗꯒꯤ 3 ꯁ꯭ꯋꯥꯏꯗꯒꯤ ꯍꯧꯕ ꯌꯥꯏꯀꯣ ꯑꯗꯣ ꯉꯁꯤ ꯄ꯭ꯂꯥꯟ ꯇꯧꯗ꯭ꯔꯤ ꯁꯥꯔ ꯔꯃꯦꯁꯀꯤ ꯋꯥꯅꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯑꯣꯖꯥꯁꯤꯡ ꯍꯥꯏꯅꯕ ꯑꯃ ꯆꯪꯉꯤ ꯁꯤ ꯇꯧꯗꯣꯔꯦꯅ ꯑꯗꯣ ꯇꯧꯔꯒꯗꯤ ꯑꯁꯣꯝꯗ ꯑꯣꯏꯅꯤꯀꯣ ꯁꯤꯗꯗꯤ ꯑꯣꯏꯔꯣꯏ ꯁꯤꯗꯤ ꯃꯤ ꯔꯨꯝ ꯂꯩꯈ꯭ꯔꯦꯕ ꯑꯌꯨꯛ ꯄꯨꯡ 6ꯇ ꯁꯤ ꯀ꯭ꯂꯥꯁ ꯂꯩꯌꯦꯕ ꯑꯁꯣꯝ ꯔꯨꯝꯗ ꯑꯣꯏꯔꯅꯤ ꯑꯁꯣꯝ ꯕꯤꯖꯟꯒꯤꯗ ꯀꯋꯥ ꯃꯅꯥꯛ ꯀꯋꯥꯒꯤꯗꯣ ꯑꯗꯨꯒꯤꯁꯨ ꯀꯦꯃꯦꯔꯥ ꯁꯦꯠ ꯑꯞ ꯇꯧꯈ꯭ꯔꯕꯅꯦꯕ ꯍꯥ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨ ꯅꯣꯏ ꯅꯁꯥꯅ ꯈꯪꯒꯗꯕ ꯎꯄꯥꯏ ꯂꯩꯇꯦ ꯁꯤꯗꯗꯤ ꯇꯧꯕ ꯑꯗꯨꯗꯤ ꯅꯣꯏꯒꯤ ꯁꯨꯝ ꯀꯟꯚꯤꯅꯤꯌꯟꯗ ꯊꯤ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯀꯣꯆꯤꯡ ꯔꯟ ꯇꯧ ꯉꯝꯃꯔꯣꯏꯕ ꯆꯨꯝꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯁꯦ ꯃꯥꯒꯤꯁꯨ ꯇꯣꯝꯕꯒꯤꯁꯨ ꯆꯥꯎꯕꯒꯤꯁꯨ ꯌꯦꯡ ꯂꯩꯔꯗꯤ ꯑꯦꯚ꯭ꯔꯤ ꯄꯥꯔꯁꯟꯒꯤ ꯑꯩꯈꯣꯏꯅ ꯌꯦꯡ ꯂꯩꯕꯗꯤ ꯌꯥꯔꯔꯣꯏꯕ ꯏꯁꯤꯡ ꯁꯤꯡꯕ꯭ꯔꯥ ꯑꯩꯅ ꯍꯥꯏ ꯆꯨꯝꯕ꯭ꯔꯥ ꯑꯗꯨꯒꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯦꯕ ꯁꯤꯗꯤ ꯑꯗꯨꯝ ꯁꯤ ꯃꯁꯥꯅ ꯊꯣꯛꯂꯛꯀꯅꯦꯕ ꯑꯗꯨꯝ ꯑꯁꯣꯝꯒꯤ ꯁꯤꯗꯤ ꯃꯤꯒꯤ ꯁꯦꯗꯨꯜ ꯑꯃ ꯂꯩꯁꯤꯟꯈ꯭ꯔꯕꯅꯤꯅ ꯌꯥꯔꯣꯏ ꯑꯌꯨꯛꯇ ꯑꯃ ꯕꯦꯁ ꯑꯃ ꯇꯧ ꯍꯧꯈ꯭ꯔꯦꯕ ꯖꯤꯗꯤ ꯀꯥꯡꯕꯨꯈꯩ ꯑꯁꯣꯝꯗ ꯇꯧꯀꯥꯟꯗ
ꯁꯤꯒꯤ ꯆꯞ ꯃꯥꯟꯅꯩ ꯁꯨꯃꯥꯏꯅ ꯀꯦꯃꯦꯔꯥ ꯍꯥꯞꯈ꯭ꯔꯕꯅꯤ ꯑꯗꯒꯤ ꯂꯣꯏꯅ ꯂꯥꯏꯚ ꯊꯥ ꯌꯥꯗꯧꯔꯕꯅꯤꯀꯣ ꯅꯣꯏꯒꯤꯁꯦ ꯑꯗꯨꯕꯨꯗꯤ ꯂꯩꯈ꯭ꯔꯦ ꯌꯦꯡꯉꯣ ꯍꯣꯔꯦꯟ ꯈꯜꯂꯣ ꯑꯗꯣ ꯉꯁꯤꯒꯤꯁꯦ ꯀꯩꯅꯣꯅꯦꯁꯦ ꯑꯩꯈꯣꯏꯅ ꯇꯥꯏ ꯂꯦꯚꯦꯟꯁꯦ ꯁꯤꯖꯦꯜ ꯂꯦꯚꯦꯟꯁꯤꯃ ꯈꯪꯉꯒ ꯁꯤꯖꯦꯜ ꯍꯣꯠꯅꯖꯦꯕ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯩꯅ ꯀ꯭ꯂꯥꯁ ꯑꯃ ꯁꯤꯃ ꯊꯦꯠꯆꯤꯜꯂꯛꯄꯅꯤ ꯃꯔꯛꯇ ꯀ꯭ꯂꯥꯁ ꯄ꯭ꯂꯥꯅꯤꯡ ꯐꯖꯅ ꯇꯧꯔꯒ ꯃꯟꯗꯦꯗꯒꯤ ꯔꯤꯖꯨꯝ ꯇꯧꯅꯤꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯑꯦꯗꯚꯥꯟꯁ ꯍꯥꯏꯁꯤꯅ ꯑꯜꯖꯦꯕ꯭ꯔꯥ ꯇ꯭ꯔꯤꯒꯣꯅꯣꯃꯦꯇ꯭ꯔꯤ ꯖꯤꯑꯣꯃꯦꯇ꯭ꯔꯤ ꯃꯦꯟꯁꯨꯔꯦꯁꯟ ꯆꯦꯞꯇꯔ 4 ꯃꯊꯪꯗ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟ ꯒ꯭ꯔꯥꯐ ꯌꯥꯎꯏ ꯃꯊꯪꯗ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤ ꯀꯣ ꯃꯣꯏ ꯀꯥꯡꯕꯨ ꯁ꯭ꯇꯦꯇꯤꯁꯀ ꯁꯤꯒꯤ ꯑꯦꯁꯦꯁꯤꯒꯤ ꯈꯔ ꯂꯨꯕ ꯇꯥꯏꯞ ꯍꯥꯏꯁꯤꯅ ꯑꯗꯣꯝꯗ ꯑꯣꯏꯅ ꯇꯧꯔꯦ ꯑꯇꯩ ꯑꯦꯔꯤꯃꯦꯇꯤꯛ ꯁꯔꯨꯛꯅ ꯁꯣꯝꯗ ꯀꯣꯕꯔ ꯇꯧꯅꯦꯕ ꯑꯦꯛꯁꯇ꯭ꯔꯥ ꯀ꯭ꯂꯥꯁ ꯍꯥꯞꯄꯩ ꯋꯥꯅꯤ ꯅꯣꯏꯅ ꯅꯣꯡꯃꯗ ꯄꯨꯡ 3 ꯇꯧꯁꯤꯒꯦ ꯍꯥꯏꯗꯣ ꯂꯥꯏꯚꯇ ꯑꯣꯏꯅ ꯍꯥꯄꯛꯑꯒꯦꯕꯀꯣ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗ ꯂꯧꯍꯧꯕ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯦꯟꯈꯠꯆꯔꯣ ꯀꯣ ꯑꯗꯨꯅꯦ ꯁꯤ ꯂꯩꯔꯦ which of the following can be the value of k so that the number of this is divisible by 6 k ꯒꯤ ꯀꯔꯝꯕ ꯚꯦꯂꯨ ꯑꯣꯏꯀꯥꯟꯗ ꯃꯁꯦ ꯀꯅꯥ ꯌꯦꯟ ꯌꯥꯗꯣꯏꯕ 60 ꯌꯦꯟ ꯌꯥꯗꯣꯏꯕ ꯍꯥꯏꯕ ꯀꯦꯁꯤ ꯀꯅꯥ ꯑꯣꯏꯗꯣꯏꯅꯦꯕ ꯗꯤꯖꯤꯠ ꯑꯃꯗꯤ ꯑꯣꯏꯔꯝꯅꯤ ꯗꯤꯖꯤꯠ ꯍꯥꯏꯕꯁꯤꯗꯤ 0ꯗꯒꯤ ꯍꯧꯔꯒꯅ 9 ꯐꯥꯎꯁꯤ ꯗꯤꯖꯤꯠꯅꯦꯕ ꯈꯪꯉꯕ ꯑꯪꯀ ꯁꯣꯟꯕꯩꯗꯤ ꯀꯔꯤꯝ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯩꯈꯣꯏ ꯀꯣꯆꯤꯡ ꯁꯦꯟꯇꯔꯗ ꯂꯥꯛꯑꯒ ꯑꯪꯀ ꯁꯣꯟꯕꯗꯨ ꯂꯩꯍꯜꯂꯔꯣꯏ ꯄꯥꯛꯀꯣ 0 11 ꯁꯤꯁꯨ ꯑꯩꯈꯣꯏ ꯅꯣꯏꯒꯤꯗꯤ ꯐ꯭ꯔꯤ ꯑꯣꯏꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨ ꯅꯣꯏꯅ ꯑꯍꯥꯟꯕꯒꯤ ꯄꯕ꯭ꯂꯤꯛ ꯂꯥꯏꯚ ꯊꯥꯔ ꯑꯗꯨꯝ ꯇꯧꯒꯅꯤ ꯅꯨꯃꯤꯠ ꯆꯌꯣꯜ ꯑꯃꯅꯤ ꯅꯣꯏꯅ ꯄꯥꯝꯖꯕ ꯍꯥꯏꯗꯤ ꯈꯔ ꯍꯩꯔ ꯂꯩꯕ ꯀꯥꯡꯕꯨꯗꯨꯗꯤ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏꯀꯣ ꯑꯗꯨ ꯌꯥꯎꯒꯦ ꯍꯥꯏꯗꯤ ꯂꯨꯄꯥ 500ꯗꯤ ꯗꯣꯅꯦꯠ ꯇꯧ ꯇꯥꯕ ꯑꯇꯩꯗꯕꯨꯗꯤ ꯑꯅꯤꯒꯨꯝꯕ ꯂꯧꯅꯦꯕ ꯑꯇꯣꯞꯄ ꯁꯥꯇ꯭ꯔꯁꯤꯡꯅ ꯌꯥꯎꯒꯦ ꯍꯥꯏꯔꯒꯗꯤ ꯑꯅꯤ ꯅꯠꯇ꯭ꯔ ꯑꯅꯤꯗꯤ ꯈꯤꯇꯪ ꯑꯦꯠꯂꯤꯁ ꯑꯅꯤꯗꯒꯤ ꯍꯦꯟꯕ ꯑꯃ ꯑꯅꯤ ꯇꯥꯕ ꯑꯅꯤꯃ ꯍꯥꯏꯗꯤ ꯀꯟꯇꯦꯟꯁꯦ ꯑꯃ ꯐꯖꯅ ꯇꯥꯛꯈꯥꯏꯔꯛꯀꯗꯣꯏꯅꯤꯅꯀꯣ ꯍꯥꯏꯗꯤ ꯑꯪꯀꯒꯤ ꯕꯦꯁꯤꯛ ꯃꯆꯥ ꯈꯔ ꯂꯦꯚꯦꯜ ꯅꯦꯝꯕꯗꯒꯤ ꯍꯧꯔ ꯇꯥꯛꯄꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯃꯈꯣꯡ ꯁꯣꯟꯕꯁꯤꯡꯒꯤ ꯁꯞꯄꯣꯔꯠ ꯑꯣꯏꯗꯣꯏꯕ ꯍꯥꯏꯇꯥꯔꯦ ꯊꯕꯛ ꯑꯃꯗꯤ ꯐꯥꯎꯗ ꯌꯥꯗꯦ ꯅꯣꯏ ꯊꯕꯛ ꯐꯥꯎꯒꯦ ꯍꯥꯏꯔꯒꯅ ꯈ꯭ꯋꯥꯏ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯍꯜꯂꯤꯁꯤ ꯃꯦꯊꯃꯦꯇꯤꯛꯁ ꯑꯣꯏꯌꯦꯕ ꯈꯪꯉꯕ ꯑꯪꯀꯁꯤ ꯃꯈꯣꯡ ꯁꯦꯡ ꯆꯠꯇ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝꯗ ꯑꯪꯀ ꯍꯩꯔꯦꯅ ꯌꯥꯔꯣꯏ ꯑꯔꯨꯕ ꯈꯔ ꯈꯛ ꯌꯥꯎꯔꯛꯄꯗꯨꯅ ꯍꯌꯦꯡ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯗꯤ ꯊꯤꯔ ꯑꯗꯨꯝ ꯂꯩꯍꯧꯗꯣꯏꯅꯤ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯨ ꯌꯥꯎꯔꯦ ꯑꯦꯛꯖꯥꯝ ꯊꯥꯔꯛꯄ ꯁꯤꯖꯦꯜ ꯊꯥꯔꯛꯄꯗ ꯀꯣꯏꯁꯟ 50ꯒꯤ ꯃꯅꯨꯡꯗ 50 ꯍꯣꯠꯀꯥꯟꯗ ꯑꯅꯤꯈꯛꯅ ꯄꯜꯂꯛ ꯀꯣꯏꯁꯟ ꯑꯅꯤꯈꯛ ꯄꯜꯂꯛꯄꯗꯣ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯈꯨꯗꯤ ꯊꯤꯕ ꯀꯣꯏꯁꯟ ꯑꯅꯤ ꯌꯥꯎꯕꯗ ꯑꯦꯛꯖꯥꯝꯗ ꯅꯨꯡꯉꯥꯏꯕ ꯆꯤꯡꯍꯟꯗꯦꯕ ꯍꯦꯛꯇ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯗꯨꯅ ꯀꯣꯏꯁꯟ ꯑꯃ ꯑꯅꯤ ꯚꯦꯂꯨ ꯌꯥꯝ ꯂꯩꯌꯦ ꯑꯗꯨꯅ ꯃꯈꯣꯡ ꯁꯦꯡ ꯆꯠꯅꯕ ꯅꯣꯏꯅꯁꯨ ꯈꯟꯅꯔꯣ ꯍꯧꯖꯤꯛꯀꯤ ꯗꯤꯁꯤꯖꯟꯗꯨ ꯄꯥꯝꯕ꯭ꯔꯅ ꯑꯌꯨꯛꯀꯤꯁꯦ ꯇꯧꯔꯒꯗꯤ ꯔꯨꯝꯗꯤ ꯑꯁꯣꯝ ꯑꯣꯏꯗꯣꯏꯅꯦ ꯑꯁꯤꯅꯗꯤ ꯔꯨꯝ ꯀꯟꯚꯤꯅꯤꯌꯦꯟ ꯑꯣꯏꯕ ꯍꯦꯜꯂꯦ ꯔꯨꯝ ꯐ꯭ꯔꯤ ꯁꯤꯗꯤ ꯈꯤꯇꯪ ꯈꯔ ꯁꯤꯗꯤ ꯔꯦꯟꯗ ꯂꯩꯕ ꯔꯨꯝꯅꯤꯅꯀꯣ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯅꯦ ꯀꯝꯐꯣꯔꯠꯇꯤ ꯈꯔ ꯂꯩꯔꯒ ꯑꯥꯗꯗꯤ ꯐ꯭ꯔꯤꯗꯝ ꯑꯣꯏꯔꯅꯤꯀꯣ ꯇꯣꯏꯂꯦꯠ ꯑꯣꯏꯔꯣ ꯅꯨꯄꯤꯒꯤ ꯅꯨꯄꯥꯒꯤ ꯇꯣꯉꯥꯟ ꯂꯩꯔꯦ ꯑꯗꯒꯤ ꯔꯨꯝꯗꯨꯁꯨ ꯐꯖꯅ ꯅꯥꯜꯂꯦ ꯃꯑꯣꯡ ꯇꯥꯕꯁꯨ ꯍꯦꯜꯂꯅꯤꯀꯣ ꯁꯤ 60 ꯌꯦꯟ ꯌꯥꯕꯒꯤꯁꯦ ꯑꯩ ꯇꯥꯛꯇꯤ ꯇꯥꯛꯂꯛꯈꯤꯅꯦꯕ ꯗꯤꯚꯤꯖꯤꯕꯤꯂꯤꯇꯤ ꯇꯥꯛꯂꯛꯈꯤꯅꯦꯕꯀꯣ ꯑꯩꯅ ꯊꯤꯑꯣꯔꯤꯕꯨꯗꯤ ꯇꯥꯛꯇ꯭ꯔꯤ ꯑꯗꯨ ꯇꯥꯔꯁꯨ ꯊꯤꯑꯣꯔꯤ ꯌꯥꯎꯗ꯭ꯔꯒꯁꯨ ꯁꯤ ꯑꯪꯀꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯍꯣꯠꯄꯗꯤ ꯌꯥꯗꯣꯏꯅꯤ 60 ꯌꯦꯟ ꯌꯥꯅꯕ ꯀꯦꯁꯤ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯍꯥꯟꯅ ꯂꯩꯔꯝꯃꯤꯅ ꯀꯌꯥ ꯀꯦꯁꯤ ꯀꯌꯥꯝ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯁꯤꯐꯥꯎꯕꯁꯤꯗ 60 ꯌꯦꯟ ꯌꯥꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯅꯝꯕꯔ ꯑꯃ 60 ꯌꯦꯟ ꯌꯥꯒꯦ ꯍꯥꯏꯇꯥꯔꯗꯤ 2ꯅꯁꯨ ꯌꯦꯟ ꯌꯥꯒꯗꯧꯅꯤ 3ꯅꯁꯨ ꯌꯦꯟ ꯌꯥꯒꯗꯧꯅꯦꯕ ꯈꯪꯉꯕ 60 ꯌꯦꯟ ꯌꯥꯒꯦ ꯍꯥꯏꯔꯗꯤ 2 ꯑꯃꯁꯨꯡ 3 ꯑꯅꯤꯃꯛꯅ ꯌꯦꯟ ꯌꯥꯕ ꯅꯝꯕꯔ ꯑꯣꯏꯒꯗꯧꯅꯤ ꯃꯔꯝꯗꯨꯗꯤ ꯍꯌꯦꯡ ꯇꯥꯛꯂꯛꯑꯗꯤ ꯗꯤꯚꯤꯖꯤꯕꯤꯂꯤꯇꯤꯗ ꯇꯥꯛꯂꯛꯑꯅꯤꯀꯣ ꯑꯗꯨ 2ꯅ ꯌꯦꯟ ꯌꯥꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯃꯅꯨꯡꯗ ꯑꯃ ꯍꯦꯛꯇ ꯂꯩꯕꯗꯤ ꯌꯥꯔꯅꯤ ꯑꯗꯨꯅ 2ꯒꯤꯗꯤ ꯌꯦꯡꯕꯤꯗ꯭ꯔꯁꯨ ꯌꯥꯔꯦ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯃꯣꯏ ꯃꯌꯥꯝꯁꯤ ꯃꯅꯨꯡꯗ ꯑꯃ ꯍꯦꯛꯇ ꯃꯦꯟꯁꯤꯟꯕ ꯃꯇꯝꯗ 2ꯅ ꯌꯦꯟ ꯌꯥꯔꯅꯤ ꯃꯔꯝꯗꯤ 0 2 4 6 ꯃꯣꯏꯅ ꯂꯣꯏꯕꯁꯦ 2ꯅ ꯌꯦꯟ ꯌꯥꯏꯑꯕ ꯑꯗꯒꯤ 3ꯅ ꯌꯦꯟ ꯌꯥꯒꯦ ꯍꯥꯏꯇꯥꯔꯗꯤ ꯃꯣꯏ ꯗꯤꯁꯤꯡꯁꯦ ꯇꯤꯁꯤꯟꯅꯧ ꯗꯤꯁꯤꯡ ꯇꯤꯁꯤꯟꯅ ꯇꯥꯟ ꯗꯤꯖꯤꯇꯦꯜ ꯔꯨꯠꯇ ꯑꯗꯨꯝ ꯇꯥꯛꯈ꯭ꯔꯗꯥꯏꯅꯦ ꯗꯤꯁꯤꯡ ꯇꯤꯁꯤꯟꯅ ꯇꯥꯔꯛꯄ ꯐꯣꯜ ꯑꯗꯨ 3ꯅ ꯌꯦꯟ ꯌꯥꯕ ꯑꯣꯏꯒꯗꯕ ꯁꯤ 3ꯅꯤ ꯁꯤ 3 ꯇꯥꯔꯕ 3 ꯌꯦꯟ ꯌꯥꯔꯦ ꯂꯧꯊꯣꯛꯈ꯭ꯔꯣꯀꯣ 9ꯁꯨ 3 ꯇꯥꯔꯕ 3 ꯌꯦꯟ ꯂꯧꯊꯣꯛꯈ꯭ꯔꯣ 7ꯒ 2ꯒ ꯄꯨꯜꯂꯣ 3 ꯌꯦꯟ ꯌꯥꯗ 7 2 ꯄꯨꯜꯂꯗꯤ ꯂꯧꯊꯣꯛꯈ꯭ꯔꯣ ꯁꯤ 4 ꯈꯛꯇ ꯉꯥꯏꯍꯧꯔꯦ 4ꯁꯤꯗ ꯀꯌꯥ ꯍꯥꯞꯆꯤꯜꯂꯒ 3ꯅ ꯌꯦꯟ ꯌꯥꯒꯗꯒꯦ which of the following can be the below key ꯑꯗꯣ 4ꯁꯤꯗ ꯁꯤ ꯀꯩꯅꯣ 0 ꯍꯥꯞꯆꯤꯜꯂꯗꯤ ꯑꯣꯞꯁꯟ ꯑꯃꯗꯒꯤ 0 ꯍꯥꯞꯆꯤꯜꯂꯗꯤ 4ꯒ 0 ꯄꯨꯜꯂꯗꯤ 4 ꯌꯥꯔꯣꯏ 2 ꯍꯥꯞꯆꯤꯜꯂꯗꯤ 4ꯒ 2ꯒꯗꯤ 6 ꯇꯥꯔꯕ 6ꯁꯤ 3 ꯌꯦꯟ ꯌꯥꯗ꯭ꯔꯣ ꯁꯤ ꯌꯥꯔꯅꯤ 6 ꯍꯥꯞꯆꯤꯜꯂꯗꯤ 6ꯒ 4ꯒꯗꯤ 10 10ꯗꯤ 3 ꯌꯦꯟ ꯌꯥꯗꯦ 4 ꯍꯥꯞꯆꯤꯜꯂꯦ ꯈꯜꯂꯣ ꯑꯗꯨꯗꯤ 4 4 8 3ꯅ ꯌꯦꯟꯕ ꯌꯥꯗꯦ ꯑꯗꯨꯅ 2 ꯍꯥꯞꯆꯤꯜꯂꯒꯗꯤ ꯌꯥꯏ ꯌꯥꯏꯀꯣ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯅꯧꯕ ꯌꯥꯎꯕꯁꯤ ꯅꯣꯏ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯃꯨꯛꯀ ꯍꯥꯏꯒꯦ ꯀꯔꯤꯒꯨꯝꯕ ꯅꯝꯕꯔ ꯑꯃ ꯄꯤꯔꯝꯕꯁꯦ ꯑꯩꯈꯣꯏꯅ 3ꯅ ꯌꯦꯟꯕ ꯌꯥꯍꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯄꯤꯔꯝꯃꯤꯕ ꯗꯤꯖꯤꯠꯁꯤꯡꯁꯦ ꯇꯤꯟꯁꯤꯟꯅꯧꯕ ꯃꯈꯣꯏ ꯇꯥꯔꯛꯐꯝꯗꯣ 3ꯅ ꯌꯦꯟ ꯌꯥꯕ ꯑꯣꯏꯒꯗꯕ ꯁꯤ ꯗꯤꯁꯤꯡ ꯇꯤꯟꯁꯤꯟꯅꯧ ꯀꯌꯥ ꯇꯥꯏ ꯇꯞꯅ ꯇꯧꯒꯦꯀꯣ ꯉꯁꯤ ꯀ꯭ꯂꯥꯁꯁꯤꯃ 6 9 ꯀꯣ 9 12 16 17 ꯇꯥꯕ꯭ꯔꯥ 3 ꯌꯦꯟ ꯌꯥꯗꯦꯗꯅ ꯑꯗꯨꯅ ꯇꯥꯔꯛꯏꯕ ꯃꯣꯏ ꯗꯤꯁꯤꯡ ꯇꯤꯁꯤꯟꯅꯔ ꯇꯥꯔꯛꯄ ꯐꯣꯜꯗ 17ꯅꯤ 3 ꯌꯦꯟ ꯌꯥꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯣꯏꯅꯦ ꯇꯧꯕꯇꯕꯨ ꯑꯗꯨꯃꯥꯏꯅ ꯌꯦꯡꯗꯕꯤꯗ ꯑꯩꯅ ꯈꯔ ꯊꯨꯅ ꯌꯦꯡꯕ ꯌꯥꯒꯦ ꯍꯥꯏꯗꯤ 3 3 ꯇꯥꯕ ꯃꯩ ꯄꯨꯟꯁꯤꯟꯈ꯭ꯔꯣ 3 ꯇꯥꯗ꯭ꯔꯥ
3 ꯁꯨ 3 ꯌꯦꯟ ꯀꯛꯈ꯭ꯔꯣ 6 ꯁꯨ 3 ꯌꯦꯟ ꯀꯛꯈ꯭ꯔꯣ ꯐꯔꯛ ꯇꯥꯏꯁꯤ 4 1 ꯒ 5 ꯅꯠꯇ꯭ꯔꯣ 4 1 ꯒꯗꯤ 5 ꯅꯠꯇ꯭ꯔꯣ ꯁꯤ 5 ꯁꯤ ꯀꯩꯗꯧꯔꯦ 3 ꯌꯦꯟ ꯌꯥꯕ꯭ꯔꯥ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯇꯥꯗꯤ ꯁꯤ ꯅꯝꯕꯔ 3 ꯌꯦꯟ ꯌꯥꯔꯣꯏ ꯍꯥꯏꯗꯨꯗꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯃꯁꯤꯡꯁꯤ ꯇꯤꯁꯤꯟꯅꯔ ꯂꯩꯗꯤ ꯁꯔꯨꯛꯇꯤ 3 ꯌꯦꯟ ꯌꯥꯝꯕ ꯍꯥꯏꯁꯤ ꯁꯠ ꯁꯠ ꯂꯧꯊꯣꯛꯄꯤꯈꯤꯕ ꯃꯥꯏꯟꯗꯒꯤ ꯀꯣ ꯑꯗꯨꯒ ꯐꯔꯛ ꯇꯥꯕꯗꯣ 3 ꯌꯦꯟ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨ ꯐꯔꯛ ꯇꯥꯅ ꯂꯩꯍꯧꯔꯕ ꯑꯗꯨ ꯌꯦꯟ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯣꯏꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯅꯝꯕꯔ ꯀꯣꯏꯁꯟꯁꯦ ꯁꯤꯖꯦꯜ 2024ꯒꯤꯅꯤ ꯌꯥꯝ ꯀꯟꯅ ꯂꯨꯕ ꯂꯥꯛꯑꯣꯏ ꯀꯩꯅꯣꯗ ꯅꯝꯕꯔ ꯁꯤꯁꯇꯦꯝꯗ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯍꯥꯏꯁꯦ ꯁꯝꯇꯥꯏꯝꯁ ꯂꯨꯕ ꯂꯥꯛꯄ ꯃꯇꯥꯡꯁꯨ ꯑꯗꯨꯝ ꯌꯥꯎꯏꯀꯣ ꯀꯣꯆꯤꯡ ꯇꯧꯔꯗꯤ ꯍꯌꯦꯡ ꯁꯤꯖꯦꯜ ꯇꯤꯌꯥꯔ 2ꯒꯤ ꯂꯦꯚꯦꯜ ꯌꯥꯎꯅ ꯇꯧꯍꯧꯗꯣꯔꯤꯕꯅꯤꯅ ꯈꯤꯇꯪ ꯂꯦꯚꯦꯜ ꯋꯥꯡꯅꯗꯤ ꯇꯥꯛꯁꯦꯕꯀꯣ without doing the actual division find the remainder when this is divided by 9 ꯌꯦꯟꯕꯗ ꯀꯌꯥ ꯂꯦꯝꯒꯤ ꯆꯞ ꯃꯥꯟꯅꯩ 3 ꯑꯃꯁꯨꯡ 9 ꯌꯦꯟꯕ ꯌꯥꯕ꯭ꯔꯥ ꯆꯦꯛ ꯇꯧꯕꯁꯦ ꯀꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯄꯤꯔꯝꯃꯤꯕ ꯅꯝꯕꯔꯁꯦ ꯂꯣꯏ ꯄꯤꯔꯝꯃꯤꯕ ꯅꯝꯕꯔꯁꯤꯗ ꯌꯥꯎꯔꯤꯕ ꯗꯤꯖꯤꯠꯁꯤꯡꯁꯦ ꯂꯣꯏ ꯊꯤꯖꯤꯟꯅꯒꯗꯕ ꯑꯗꯨ ꯐꯔꯛ ꯇꯥꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯌꯦꯡꯉꯨ ꯍꯥꯏꯕꯅꯦ ꯁꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ 2 7 8 ꯁꯤ ꯅꯝꯕꯔꯁꯤ 9 ꯌꯦꯟ ꯌꯥꯕ꯭ꯔꯥ 3ꯅ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯃꯥꯒꯗꯤ ꯃꯕꯥꯅꯤꯗꯤ ꯆꯞ ꯃꯥꯟꯅꯩ ꯗꯤꯖꯤꯠꯁꯤꯡ ꯊꯤꯖꯤꯟꯅꯕꯤ ꯇꯧ ꯁꯤ 9 ꯇꯥꯈ꯭ꯔꯕꯁꯦ ꯂꯧꯊꯣꯛꯈ꯭ꯔꯣ 9 ꯌꯦꯟ ꯌꯥꯕꯅꯤꯅ ꯀꯅꯥ ꯈꯛꯇꯪ ꯌꯥꯎꯔꯦ 8ꯁꯤ ꯐꯔꯛ ꯇꯥꯕ꯭ꯔꯥ ꯁꯤ ꯐꯔꯛ ꯇꯥꯔꯤꯕ 8ꯁꯤ 9 ꯌꯦꯜꯂꯣ 8ꯁꯤꯗ ꯑꯣꯏꯅ 9 ꯌꯦꯜꯂꯣ 9 8 ꯌꯦꯟꯕ ꯌꯥꯕ꯭ꯔꯣ ꯌꯥꯗꯗꯥꯏꯅꯦ 9 0 ꯖ 0 8 ꯂꯦꯝꯕ꯭ꯔꯥ ꯔꯤꯃꯦꯟꯗꯔ ꯀꯌꯥ ꯇꯥꯔꯦꯕ 8 ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯔꯤꯃꯦꯟꯗꯔ 8 ꯇꯥꯔꯦ ꯍꯥꯏꯗꯣꯏꯅꯦ ꯁꯨꯃꯥꯏꯅ ꯌꯥꯏꯀꯣ ꯁꯤ ꯃꯑꯣꯡꯗ ꯇꯧ ꯍꯩꯔꯅꯤꯅ ꯑꯩꯅ ꯄ꯭ꯔꯃꯥꯟ ꯃꯆꯥ ꯑꯃ ꯇꯥꯛꯄꯩ ꯋꯥꯅꯤ ꯂꯥꯏꯊꯣꯛꯅꯕ 2 8 7 3 5 4 2 ꯀꯅꯥꯒꯨꯝꯕ ꯍꯩꯕ ꯁꯥꯇ꯭ꯔꯗꯤ ꯃꯤꯠꯅ ꯀꯨꯞꯄꯗ ꯌꯦꯡ ꯌꯥꯔꯦ ꯀꯣ 5ꯒ 4ꯒꯗꯤ 9 ꯅꯠꯇ꯭ꯔꯣ ꯁꯤ 9 ꯌꯦꯟ ꯌꯥꯔꯅꯤ 9ꯁꯨ 9 ꯌꯦꯟ ꯌꯥꯔ ꯂꯧꯊꯣꯛꯈ꯭ꯔꯣ 7ꯒ 2ꯒ ꯄꯨꯜꯂꯒ 9 ꯇꯥꯏ ꯅꯠꯇ꯭ꯔꯥ ꯂꯧꯊꯣꯛꯈ꯭ꯔꯣ 8ꯒ 2ꯒ 3ꯒ ꯅꯠꯇ꯭ꯔꯥ 2ꯅꯦ 8ꯅꯦ 3ꯅꯦ 10ꯒ 9 ꯅꯠꯇ꯭ꯔꯣ 13ꯗꯤ 9 ꯌꯦꯜꯂꯣ ꯀꯌꯥ ꯂꯦꯝꯃꯦ 9 1 ꯖ 9 ꯆꯠꯂꯦ 4 ꯂꯦꯝꯕ꯭ꯔꯥ ꯔꯤꯃꯦꯟꯗꯔ 4 ꯒ꯭ꯌꯥꯟ ꯇꯥꯔꯕ ꯃꯌꯥꯝ ꯀꯩꯁꯨ ꯂꯨꯕ ꯅꯠꯇꯦꯕ ꯁꯤ ꯑꯩꯅ ꯈꯔ ꯂꯥꯏꯕ ꯉꯥꯛꯇꯁꯨ ꯈꯟꯕꯩꯅꯤꯀꯣ ꯀꯣꯏꯁꯟꯁꯦ ꯈꯪꯒꯠꯂꯛꯄꯅꯦꯕ ꯑꯩꯅ ꯇꯥꯛꯇꯕꯁꯨ ꯌꯥꯎꯔꯤꯕꯅꯤꯅꯀꯣ ꯌꯥꯝ ꯂꯨꯕ ꯇꯥꯛꯎ ꯌꯥꯔꯣꯏꯅ ꯈꯔ ꯂꯨꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤ ꯀꯣ ꯑꯔꯥꯏꯕ ꯈꯔ ꯎꯔꯒ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝꯁꯦ ꯍꯦꯛꯇ ꯑꯟꯗꯔꯁꯇꯤꯃꯦꯠ ꯇꯧ ꯌꯥꯄꯣꯟꯇꯦ ꯁꯤꯖꯦꯜꯁꯦ ꯈꯪꯉꯕ ꯀꯟꯅ ꯄꯥꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯒ꯭ꯌꯥꯟ ꯇꯥꯍꯧꯏ ꯍꯧꯖꯤꯛꯀꯤꯗꯣ ꯑꯦꯅꯤ ꯅꯝꯕꯔ ꯄꯤꯔꯝꯕꯁꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯣ 9 ꯌꯦꯟ ꯌꯥꯝꯕꯩ ꯐꯠ ꯂꯧꯊꯣꯛꯑꯒ ꯂꯦꯝꯍꯧꯔꯤꯕ ꯐꯔꯛ ꯇꯥꯕꯗꯣ 9 ꯌꯦꯟ ꯌꯥꯕꯗꯣ ꯀꯌꯥ ꯂꯦꯝꯒꯦ ꯌꯦꯡꯉꯣ ꯁꯤꯗꯤ ꯉꯁꯥꯏ 11 ꯌꯦꯟ ꯌꯥꯅꯕ 11 ꯌꯦꯟ ꯌꯥꯕꯩꯗꯤꯅꯦ ꯃꯤ ꯃꯌꯥꯝ ꯑꯃ ꯇ꯭ꯔꯤꯛ ꯑꯣꯖꯥ ꯈꯨꯗꯤꯡꯃꯛ ꯇ꯭ꯔꯤꯛ ꯑꯃꯃꯝ ꯂꯣꯏ ꯇꯥꯛꯅꯕ ꯉꯥꯛꯇꯅꯤꯀꯣ ꯃꯥꯒꯤ ꯅꯤꯌꯣꯝ ꯂꯥꯏꯔꯤꯛꯇ ꯌꯥꯎꯕ ꯑꯣꯖꯥ ꯈꯨꯗꯤꯡꯃꯛꯅ ꯍꯩꯕ ꯔꯨꯜ ꯑꯃꯁꯨ ꯂꯩ ꯑꯩꯒꯤ ꯑꯣꯏꯕ ꯇ꯭ꯔꯤꯛ ꯑꯃ ꯇꯥꯛꯀꯦ ꯁꯤ ꯀꯦꯒꯤ ꯀꯔꯝꯕ ꯚꯦꯂꯨꯗ 11 ꯌꯦꯟ ꯌꯥꯗꯣꯏꯅꯣ ꯀꯦꯁꯤꯅ ꯀꯔꯝꯕ ꯗꯤꯖꯤꯠ ꯑꯣꯏꯔꯀꯥꯟꯗ ꯀꯦꯁꯤ ꯀꯩꯅꯣ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯃꯥꯅ ꯀꯦꯅ ꯑꯣꯏꯕ ꯌꯥꯕ ꯚꯦꯂꯨꯁꯤ ꯀꯅꯥꯅꯣ ꯍꯥꯏꯇꯥꯔꯦ ꯀꯦꯁꯤ ꯗꯤꯖꯤꯠ ꯑꯃ ꯁꯥꯔꯤꯅꯦꯕ ꯗꯤꯖꯤꯠ ꯑꯃ ꯍꯥꯏꯔꯒꯗꯤ ꯀꯅꯥ ꯀꯅꯥꯕꯨ ꯀꯧꯏ 0 1 2 3 4 5 6 7 8 9 ꯅꯠꯇ꯭ꯔꯣ ꯑꯗꯨꯅꯦ ꯁꯤ ꯀꯦꯅ ꯑꯣꯏꯕ ꯌꯥꯕꯁꯤ ꯀꯅꯥꯅꯣ ꯌꯦꯡꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯦꯁꯤꯅ ꯀꯔꯝꯕ ꯗꯤꯖꯤꯠ ꯑꯣꯏꯀꯥꯟꯗ 11 ꯌꯦꯟ ꯌꯥꯗꯣꯏꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯅꯤꯡꯗꯒꯤ ꯕꯥꯔ ꯆꯤꯡꯉꯣꯕ ꯑꯅꯤ ꯑꯅꯤ ꯄꯨꯜꯂꯒ ꯀꯣ 11 ꯌꯦꯟ ꯊꯣꯛ ꯀꯌꯥ ꯂꯦꯝꯃꯤ ꯌꯦꯡꯉꯨ 11 2 ꯖ 22 ꯆꯠꯄ꯭ꯔꯥ ꯇ꯭ꯔꯤꯛꯅꯤꯀꯣ ꯑꯩ ꯇꯧꯔꯤꯁꯦ 11 ꯌꯦꯟꯕ ꯃꯇꯥꯡꯒꯤ 11 ꯌꯦꯟꯕꯒꯤꯕꯨ ꯍꯦꯛ ꯑꯣꯏꯔꯗꯤ ꯁꯨꯃꯥꯏꯅ ꯇꯧ ꯌꯥꯔꯦ ꯍꯥꯏꯕꯅꯤ ꯑꯇꯩꯒꯤ ꯅꯠꯇꯦꯀꯣ 11 ꯌꯦꯟꯕ ꯃꯇꯝꯗ 22 ꯆꯠꯂꯗꯤ ꯀꯌꯥ ꯂꯦꯝꯃꯦ ꯔꯤꯃꯦꯟꯗꯔ ꯐꯅꯕ ꯁꯤꯗꯤ ꯀꯌꯥ ꯂꯦꯝꯐꯝ ꯊꯣꯛꯏ 6 ꯂꯦꯝꯗ ꯌꯥꯔꯣꯏ ꯌꯥꯕ꯭ꯔꯥ ꯁꯤꯗꯤꯁꯦ 6 ꯂꯦꯝꯗ ꯌꯥꯔꯣꯏꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ 11 ꯌꯦꯟ ꯌꯥꯅꯕ ꯍꯣꯠꯅꯗꯣꯏ ꯅꯠꯇ꯭ꯔꯥ 11 ꯌꯦꯟ ꯌꯥꯒꯦ ꯍꯥꯏꯇꯥꯔꯒꯗꯤ 11 ꯌꯦꯟ ꯃꯇꯝꯗ ꯀꯌꯥ ꯂꯦꯝꯃꯦꯁꯦ 5 ꯌꯥꯔꯕ ꯁꯤꯗ ꯂꯦꯝꯃꯛꯀꯗꯣꯏ ꯅꯝꯕꯔꯁꯦ 6 ꯑꯣꯏꯍꯜꯂꯣꯕ ꯑꯅꯤꯁꯤ ꯄꯨꯜꯂꯗꯤ ꯀꯌꯥ ꯇꯥꯏ 5ꯒ 6 11 ꯇꯥꯗ꯭ꯔꯣ ꯑꯗꯨꯗꯤ 11 ꯇꯥꯔꯕꯅꯤꯅ ꯃꯁꯤ 11 ꯌꯦꯟ ꯌꯥꯗꯣꯏꯅꯦꯕ ꯁꯤ ꯑꯅꯤꯁꯦ ꯀꯣ ꯄꯨꯟꯀꯥꯟꯗ 11 ꯌꯦꯟ ꯌꯥꯝ ꯃꯁꯤꯡ ꯇꯥꯍꯟꯒꯗꯕ ꯑꯗꯨꯇꯥꯔꯗꯤ ꯁꯤ 6 ꯂꯦꯝꯒꯦ ꯍꯥꯏꯗꯤ ꯀꯌꯥ ꯑꯣꯏꯅꯤ ꯀꯦꯁꯤ ꯀꯌꯥ ꯑꯣꯏꯔꯗꯤ 6 ꯂꯦꯝꯒꯅꯤ ꯀꯦꯁꯤꯅ ꯀꯔꯤꯒꯨꯝꯕ 9 ꯑꯣꯏ ꯇꯥꯔꯒꯗꯤ 39 ꯑꯗꯨ 11 3 ꯖ 33 ꯀꯌꯥ ꯂꯦꯝꯃꯦ 6 ꯂꯦꯝꯗ꯭ꯔꯣ ꯑꯗꯨ ꯀꯦꯁꯤ 9 ꯑꯣꯏꯔꯗꯤ ꯌꯥꯗꯕ꯭ꯔꯣ ꯀꯦꯁꯤ 9 ꯑꯣꯏꯔꯀꯥꯟꯗꯗꯤ ꯌꯥꯔꯣꯏꯗ꯭ꯔꯣ ꯁꯨꯃꯥꯏꯅ ꯀꯦꯁꯤꯅ 9 ꯑꯣꯏꯇꯥꯔꯒꯗꯤ 39 ꯑꯣꯏꯔꯗꯤ 11 3 ꯖ 33 ꯆꯠꯂꯒ ꯀꯌꯥ ꯂꯦꯝꯃꯛꯇꯣꯏꯕ 6 ꯂꯦꯝꯗꯣꯏꯕ 6 ꯂꯦꯝꯃꯛꯄꯗꯨ 5 ꯀꯗꯤ 11 ꯇꯥꯔꯦ ꯑꯗꯨ ꯇꯥꯔꯗꯤ 11 ꯌꯦꯟ ꯌꯥꯕ ꯑꯣꯏꯔꯣꯏꯗ꯭ꯔꯣ
Winnie Roy. Other check Tori 2, 7, 3, K motor 9 euro. Element yellow. Element 2 Zakia 22, 53. Element 4 za 44 kaleme. 9, 90, 11, 9, 99. Yanjaraba. Logic to line of the have. I'm gonna cook the biruno. Element manning the ani pull barsing biro, see the Elemenian may arema thamo, see the sutamdini. The water was see aremaze, a quena kagino 6 star the uni has. Mawani pull Elemenian Nabasing Pang the other Elementa Hana Hondapada, 6 lem the arrival. Kagum Sabe Lema make a 7 pack of the term through Kamai Elemenian Diva. A trick see Matu in a Nikodana, 6 lemma Tirkadunim. Kagum see the 4 lembo Madisica ona. Sabe lemma Tirkadum. Ecologic say Yandarudra. I see question of holding as he said. Kaba 7, 8, 4, 5, K, 8, 5, 4 natra. Masia Quena 11 and Manning the Arini Singo have not true. Caleme 77 Walembra 44 Caleme 11 and 44 Walembra 11 and Tosi Caleme 11 4 44 Telembra. Can that is about the Punaka Sudukre. Tiak Surova. I couldn't palm in 11 Nava 11 pound draw. The 11 Nava number of tea, only 12 Sudukre, the 11 Hangra. The 11 Namatangi number the Ganana. 11 to 22 Natra, 22 to Taboina target only. Erequa, the Gatarasa. The city lem the arena. City lemadi 22 Surodra. A city lem the arena. Tilem Haragadi. Ki 8 na have natro. City lenge hataragadi. Kya witare. Lemoning is ganam taro. Let him is ki 8 natro. A quel lemoning into cano. Quel lemoning into tea natro. Tell lemoning the tea do Kaido Katare. 8. Qua. Sikawadiani. Etiatabon totro. Al Kizika wagan etiatane. Elvenian Nabadi. Elvenian Namasing the 8. 9 case suppose said the Manta Luru, they say a mother hierarchical. Case in a 9 with Taragadi. 90 Tarabo. Al 90 or the 11 Tienza, 11 as 80 at Telemetro. I will need 90. Can they go? So mine a color. See the Teleman Gatara di Kamatoriani, 11 as 80 at Sina 9 or 90 at Sidana, 11 as 80 as Telemi. CT was sitting on the Cantare. Hey, the city was there. Ata the Kizika Waganyaba. Line hold crane. I'm too no jare. I pok say Pokuma Samsa like a necros from Joromia in Kale. I know she the na. Saba? Nang na. Remember do. Sabel lemaning eba. Kizika with the Sabel lemne. Nang Sabel lemaning in Kaloba. See numbers there, Sabel lemaning in Kalazev. See lemak Pozicaba, Sabel lemaning eba. Kiduka against Sabel lemne. Hello, Adu Kanbadu Tamzev, no, she hated him now. Elvenian Madanatro Lemdisia. Cananon lemoning is a Sabi lemoning in a throw. Kizika winner the Dunhero. Umbra 3 were hello 70 11 66. Other the polem of Kudu. 7 lem draw. Kiz no 3 were Canadro. Sumbra from the 11 66 sacrani. Other 3 were the 4 lem Sabilema draw. Samana. Tea only. Adu dinana, then lemoning is 7 at all. Adu Kangeta, the 7K, the 7 do Kedo. Qua. Outadi, see 7 series never. Not a hagan of country, my colors, M. Seco. I'm Luna Contingency. Uncle Light Honzico. See Lazicaino. 7 series not raw. 7 series ni, when lemoning is 7 at all.
ꯑꯗ 7 series ꯂꯩꯕꯅꯤꯅ ꯁꯤꯗꯒꯤ ꯍꯟꯗꯕ 11 ꯁꯨꯂꯥꯞꯇꯤ 66 ꯆꯠꯇꯧꯔꯝ ꯅꯠꯇ꯭ꯔꯣ ꯁꯤ ꯁꯣꯏꯅ 66 ꯆꯠꯇꯧꯔꯝꯅꯦꯕ ꯅꯠꯇ꯭ꯔꯥ ꯆꯨꯝꯃꯤꯀꯣ ꯑꯇꯥꯗꯤ ꯁꯤꯗꯩꯁꯤꯗ 7 ꯂꯦꯃꯟꯒꯤ ꯍꯥꯏꯗꯤ ꯁꯤ ꯀꯌꯥ ꯑꯣꯏꯅ ꯀꯦꯁꯦ ꯈꯇꯪꯗꯗꯤ 10 ꯄꯨꯔꯨꯕꯒꯤ 3 ꯁꯤ 3 ꯑꯣꯏꯗ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯥ ꯁꯨꯃꯥꯏꯅ ꯎꯔꯛꯀꯗꯣꯏꯅꯦꯕ ꯌꯥꯟ ꯍꯥꯏꯁꯦ ꯑꯩꯅꯤ ꯍꯪꯒꯦꯕ ꯑꯩ ꯁꯦ ꯑꯩ ꯑꯃ ꯍꯦꯛꯇ ꯍꯪꯒꯦꯕ ꯁꯤ ꯌꯦꯡꯉꯨꯅꯦ ꯅꯪꯅꯅꯦ ꯔꯤꯃꯦꯟꯗꯔꯗꯨ 8 ꯂꯦꯝꯍꯟꯅꯤꯡꯉꯦꯕ ꯀꯦꯁꯤ ꯀꯌꯥ ꯑꯣꯏꯅꯤ ꯈꯜꯂꯣꯕ ꯁꯤꯗꯤ ꯅꯣꯏ ꯈꯟꯕ ꯇꯝꯃꯣꯕ ꯀꯦꯖꯤ ꯀꯌꯥ ꯑꯣꯏꯔꯀꯥꯟꯗ 8 ꯂꯦꯝꯗꯣꯏꯅꯣ 1 ꯑꯣꯏꯔꯀꯥꯟ ꯅꯠꯇ꯭ꯔꯣ ꯍꯥꯏꯕꯗꯤ ꯁꯤ 4 series ꯅꯤ 4 series ꯑꯣꯏꯔꯕꯅꯤꯅ ꯅꯪ ꯆꯠꯇꯣꯏꯁꯤ 33 ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯇꯥꯔꯗꯤ 33 ꯑꯣꯏꯗꯤ ꯀꯌꯥ ꯂꯦꯝꯃꯦ ꯁꯤ 10ꯗꯩ ꯈꯥꯏꯗꯣꯛꯑꯦ ꯈꯜꯂꯣ 7 ꯁꯤ ꯀꯦꯖꯤ 1 ꯑꯣꯏꯗꯤ ꯌꯥꯗ꯭ꯔꯣ 41ꯗꯩ 3 ꯈꯥꯏꯗꯣꯛꯑꯗꯤ ꯌꯥꯗ꯭ꯔꯣ ꯀꯦꯖꯤ 1 ꯑꯣꯏꯅꯤ ꯁꯨꯃꯥꯏꯅ ꯁꯤ ꯈꯜꯂꯣꯕ ꯁꯤ ꯍꯥꯏꯕ ꯁꯤꯗꯪ ꯈꯟꯕ ꯍꯩꯔꯕ ꯑꯗꯨ ꯊꯥ ꯁꯤ ꯑꯪꯀꯁꯤ ꯂꯩꯔꯦ ꯁꯤ ꯑꯗꯨꯝ ꯕꯔꯥꯕꯔ ꯁꯤ ꯇꯥꯏꯞꯁꯦ 11ꯒꯤꯁꯦ ꯌꯥꯝ ꯇꯣꯏꯅ ꯍꯪꯒꯜꯂꯦ ꯑꯗꯣ 11ꯒꯤꯁꯦ ꯁꯤꯗꯤ ꯍꯦꯟꯅ ꯂꯥꯏꯕ ꯂꯩꯔꯔꯣꯏꯕ ꯃꯅꯤꯡꯗꯤ ꯑꯅꯤ ꯄꯥ ꯇꯛ ꯇꯛ ꯆꯤꯡꯉꯅꯤ ꯔꯤꯃꯦꯟꯗꯔ ꯇꯛ ꯇꯛ ꯂꯧꯊꯣꯛꯄꯤꯔꯅꯤ ꯔꯤꯃꯦꯟꯗꯔ ꯁꯤꯒꯤꯀꯣ ꯑꯩꯈꯣꯏ ꯁꯤ ꯃꯌꯥꯝꯁꯦ ꯄꯨꯟꯕꯗ ꯀꯌꯥ ꯇꯥꯔꯦ 12 ꯊꯣꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ 22 ꯇꯥꯅꯕ ꯍꯣꯠꯅꯔꯛꯑꯅꯤ ꯑꯗꯨꯏꯗꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ 22 ꯇꯥꯅ ꯍꯣꯠꯅꯔꯤꯁꯤ ꯀꯩꯅꯣ ꯅꯦꯛꯁ 11 ꯌꯦꯟ ꯌꯥꯕꯁꯦ 22 ꯅꯠꯇ꯭ꯔꯗꯤ ꯂꯩꯇ꯭ꯔꯕꯅꯤ나 ꯑꯗꯨꯗꯤ ꯁꯤ 10 ꯑꯣꯏꯗ ꯌꯥꯔꯣꯏ ꯁꯤ 10 ꯑꯣꯏꯍꯟꯒꯦ ꯍꯥꯏꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯈꯤꯕꯗꯣ ꯀꯦ ꯑꯦꯁꯦ ꯁꯤꯗꯒꯤ 10 ꯂꯦꯝꯍꯟꯒꯦ ꯍꯥꯏꯇꯥꯔꯗꯤ ꯀꯩꯗꯧ ꯇꯥꯔꯦ ꯇꯧꯔꯛꯀꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯥ 10 ꯂꯦꯝꯍꯟꯒꯦ ꯍꯥꯏꯗꯤ ꯀꯌꯥ ꯆꯠꯀꯥꯟꯗ ꯂꯦꯝꯃꯦ ꯁꯤꯗ 88 ꯆꯠꯂꯒ ꯍꯥꯏꯗꯤ ꯁꯤ 0 ꯂꯦꯝꯗꯣꯏꯅꯤꯅ ꯁꯤ 0 ꯁꯤ ꯃꯄꯥ 0 ꯑꯣꯏꯗꯣꯏꯅꯦ ꯁꯤ ꯑꯦꯁꯤꯒ ꯃꯥꯟꯅꯕ ꯑꯦꯗ꯭ꯔꯦꯁ ꯆꯠꯇ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯥ ꯍꯩꯔꯅꯤꯀꯣ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯍꯥ ꯁꯤꯅ ꯂꯥꯏꯗꯣꯏꯅꯤ ꯅꯣꯏ ꯍꯣꯠꯂ ꯌꯦꯡꯉꯣꯅꯦ ꯑꯗꯨ ꯑꯣꯏꯁꯤꯟꯕ ꯐꯔꯛ ꯇꯥꯕ ꯂꯩꯕꯀꯣ ꯁꯤ ꯌꯦꯡꯉꯣ ꯑꯗꯨꯁꯨ ꯅꯣꯏ ꯍꯩꯅꯔꯗꯤ ꯍꯣꯠꯂꯣ K3 ꯁꯤꯕꯨ ꯀꯔꯤ ꯂꯨꯒꯦꯅ ꯁꯤꯗ ꯈꯟꯕꯁꯤꯕꯣ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯂꯥꯏꯖꯩꯌꯦ ꯅꯣꯏꯒꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯩ ꯍꯪꯒꯦꯁꯦ K3 ꯁꯤꯗꯒꯤ ꯑꯩ ꯂꯦꯃꯟꯅꯤꯡꯕꯗꯣ ꯈꯜꯂꯣꯕ ꯁꯤꯗ ꯅꯪꯅ 7 ꯂꯦꯃꯟꯅꯤꯡꯉꯦ ꯈꯜꯂꯁꯦ ꯍꯥ ꯀꯦꯖꯤ ꯀꯌꯥ ꯑꯣꯏꯅꯤ ꯍꯥꯏꯔꯛꯑꯣꯅꯦ ꯑꯝꯇ ꯈꯜꯂꯣ ꯅꯪ ꯂꯦꯃꯟꯅꯤꯡꯉꯤ 7ꯅꯦꯕ ꯍꯥꯏꯔꯣ 7 ꯂꯦꯡꯉꯗꯤ ꯀꯦꯖꯤ ꯀꯌꯥ ꯑꯣꯏꯅꯤ ꯁꯦ K3 ꯍꯥꯏꯕ ꯁꯤꯒꯤ ꯅꯝꯕꯔꯁꯦ 11 ꯌꯦꯟꯕꯗ 7 ꯂꯦꯝꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯍꯥꯏꯔꯛꯑꯣꯅꯦ ꯁꯤ ꯃꯌꯥꯝ ꯑꯃ ꯈꯜꯂꯦꯗ ꯁꯤ K3 ꯅꯠꯇ꯭ꯔꯣ 7 ꯂꯦꯃꯟꯒꯦ ꯍꯥꯏꯇꯥꯔꯗꯤ ꯁꯤ 6 ꯑꯣꯏꯗꯗꯤ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯣ ꯆꯨꯝꯕ꯭ꯔꯣ ꯑꯗꯨꯗꯤ ꯀꯩꯗꯧ ꯇꯥꯔꯦ ꯁꯦ ꯑꯗꯨꯗꯤ 6 7 ꯂꯦꯃꯟꯒꯦ ꯍꯥꯏꯗꯤ ꯁꯤ ꯀꯩꯗꯧꯔꯅꯤ ꯁꯤ 6 ꯑꯣꯏꯗ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯣ 11 ꯀꯌꯥ ꯆꯠꯂꯅꯤ ꯁꯤ 7 ꯂꯦꯝꯃꯟꯒꯦꯗꯤ 6 ꯑꯣꯏꯗꯗꯤ ꯂꯦꯝꯒꯗ꯭ꯔꯣ 3ꯗ 6 ꯈꯥꯏꯗꯣꯛꯑꯗꯤ 7 ꯇꯥꯗꯣꯏꯅꯦ ꯑꯗ ꯁꯤ 6 ꯑꯣꯏꯗꯦ 11 ꯁꯨꯂꯥꯞꯇꯗꯤ 66 ꯅꯠꯇ꯭ꯔꯣ ꯑꯗꯣ ꯁꯤ 7 ꯂꯦꯝꯃꯗ꯭ꯔꯣ ꯑꯗ ꯁꯤ ꯀꯌꯥ ꯇꯥꯔꯅꯤ ꯁꯦ 73 ꯇꯥꯔꯣꯏꯗ꯭ꯔꯣ 73ꯗꯒꯤ 66 ꯈꯥꯏꯗꯣꯛꯑꯒ 7 ꯂꯦꯝꯗ꯭ꯔꯣ K7 ꯑꯣꯏꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯈꯟꯕꯗꯣ ꯅꯣꯏ ꯍꯩꯇ꯭ꯔꯤꯕꯩꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯍꯥꯏꯁꯦ ꯃꯥꯅ ꯉꯁꯥꯏ ꯍꯥꯏꯗꯣ ꯑꯩ ꯍꯥꯏꯒꯦꯕꯀꯣ ꯀꯌꯥ ꯍꯧꯖꯤꯛꯀꯤꯗꯣ 7 8 4 5 ꯇꯝ ꯇꯧꯁꯤꯀꯣ K854 K854 ꯑꯃꯒꯤ ꯃꯦꯊꯠꯇꯨꯅ ꯑꯃꯃꯝ ꯀꯥꯜꯂ ꯂꯩꯕꯁꯤꯡ ꯅꯠꯇ꯭ꯔꯣ ꯃꯇꯝ ꯆꯪꯉꯤꯗ ꯁꯤꯗꯤ 11 16 19 10ꯒ 8 19 15 ꯇꯥꯕ꯭ꯔꯥ ꯁꯤ ꯄ꯭ꯂꯁ K ꯅꯠꯇ꯭ꯔꯥ ꯑꯅꯤꯁꯤ ꯃꯥꯟꯅꯅꯕ ꯍꯣꯠꯅꯔꯁꯨ ꯌꯥꯔꯦ 15 ꯍꯥꯞꯆꯤꯟꯒꯦꯗꯤ ꯀꯌꯥ ꯇꯧꯔꯒ ꯃꯥꯟꯅꯅꯦ 9 ꯍꯥꯞꯆꯤꯜꯂ ꯌꯥꯗ꯭ꯔꯥ ꯁꯤꯁꯨ ꯌꯥꯏ ꯀꯣ ꯑꯩꯈꯣꯏꯗꯤ ꯑꯃꯗꯨꯗ ꯊꯨꯖꯩꯌꯦꯕ ꯅꯁꯥꯒꯤ ꯑꯗꯨꯝ ꯇꯧꯅꯤꯡ ꯇꯧꯖꯧ ꯀꯥꯏꯗꯦꯀꯣ ꯑꯗꯩ ꯑꯃꯨꯛ ꯁꯤꯗꯩꯁꯤꯗ ꯃꯥꯟꯅꯍꯟꯗꯕꯤ ꯈꯥꯏꯗꯣꯛꯅꯔꯒ 11 ꯇꯥꯕꯤꯒ ꯂꯩꯕ ꯑꯔꯨꯕ ꯇꯥꯏꯞ ꯂꯩꯔꯤꯕ ꯁꯤꯒꯤꯁꯤ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯍꯥꯏꯁꯦ ꯂꯨꯈꯠꯂꯛꯀꯗꯕ ꯃꯇꯥꯡꯁꯨ ꯂꯩꯕꯅꯦꯕ ꯑꯗꯨꯒꯤꯅꯤꯗ ꯌꯦꯡꯉꯣ ꯑꯅꯤꯃꯛ ꯍꯩꯖꯤꯜꯂꯣ ꯁꯤꯒꯤ ꯍꯌꯦꯡ ꯗꯤꯚꯤꯖꯤꯕꯤꯂꯤꯇꯤꯗ ꯇꯞꯅ ꯇꯥꯛꯀꯅꯤ ꯁꯤ ꯑꯃꯨꯛ ꯍꯣꯠꯂꯣ which of the following is the largest 5 digit divisible by 47 ꯁꯤꯗꯤ ꯎꯄꯥꯏ ꯂꯩꯇꯦꯀꯣ ꯇ꯭ꯔꯤꯛ ꯂꯩꯇꯦ 47 ꯍꯥꯏꯁꯤ ꯄ꯭ꯔꯥꯏꯝ ꯅꯝꯕꯔ ꯅꯠꯇ꯭ꯔꯣ ꯗꯥꯏꯔꯦꯛ ꯁꯨꯂꯥ ꯐꯥꯒꯗꯕ 47ꯅ ꯀꯩꯗꯧꯕ 47ꯅ ꯌꯦꯟ ꯌꯥꯕ 5 digit number ꯍꯥꯏꯕ ꯅꯠꯇ꯭ꯔꯣ 5 digitꯀꯤ ꯈ꯭ꯋꯥꯏ ꯆꯥꯎꯕ ꯅꯝꯕꯔ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ 5 digit ꯈ꯭ꯋꯥꯏ ꯆꯥꯎꯕ ꯅꯝꯕꯔꯗꯨ ꯀꯅꯥꯅꯣ ꯁꯤ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯇꯥꯔꯗꯤ
47 na yen da ha 47 yen nya ba 5 digit kwai chau number du kana no hai ba ne ba 5 digit kwai chau number ji kholu ya pon te ma di 47 yen nya ni ya khang khang da na adu di sumba anka di lai tan jo ma ta khre da ina man yen mi ra ni ke do ra 47 2 jasa ja bra 94 59 1 ja 49 tiel la ba 2 ja 94 ha ama sale se 2 sale ko 94 tare 559 la ba 1 sale 47 1 2 natra tare sidi home se jabra home tare ko home mari trai to yade adu ani dum sale 94 5 35 naji kya sugre amma le re sida home pudare mari bo sakre ko amagam pudare ni natra sidi kya sa jaye nipan mari nipan cha yade tare sat pra tare ni phum pan tare mari kunipan kunthai to kya le me 30 lembra akoina leme isi kai ne humbro ye na bada lemba hai je farak taba number ko are ma je farak tara bane noi manga da ina lupa yang kai taru ye no hai re ne noi manga da lupa yang kai taru ye no kya sa kya thunai noi manga da lupa yang kai taru ye no di manga tara yang kai kya leme taru lemdra leme iba taruk se farak tai ne taruk tu lok tho ne yang kai taruk ta gi taruk tu lok tho di kya tara yang kai taruk sidagi taruk tu leme be taruk tu loktu kita di yang kai tahor yang kai di sabsa yen nya dro semai tok duna ana haning se are ma loktu ki dong ne are ma loktu kro are ma loktu kro sabsa yen nya re dana adu de are ma loktu di ki dok tare si manga sidagi are ma kya no 30 do loktu tu na tra 9 6 9 om 6 9 si ta ne semai hot ke do yang ka di ra lai 37 yen thoga si number je 37 yen thoga 5 digit ki khwai chau number da 47 yen nya ba ji kana no hai je 37 yen nya ba hangam ma su yai 49 yen nya ba kana no hang je question je mem othok ya dro al na na ye li bodo 47 hai ga 47 yen be wani 37 hai 37 yen tare da ya ba to bodo hore lema ko ni yaw na anka ji isam sam ba khu gi normal method to ne ho tu se leme ibudo akhoi lokthok pigini leme is kai leme ino haita di farak tabe leme ine madu lokthok kine understand tore ko mana sidi aksena pen samasung notebook lai sinoi holo ngamreu option jidi halani aksena dukan dagi lupa samari fugi pe le hemna tro pen notebook ka ana kolom jet amam da tarapi kolom masing x laiba notebook sina lupa kun pi amam da taruk lere x kya oidino holo hisap pa no kolong notebook se lupa kya ma le sa kolong notebook se lupa kya no kolong notebook se pun lupa kya le pa 180 le na tro notebook se lupa notebook kun jimana lupa kya no leja notebook kunji punna notebook kunji piece kya no leja sorry notebook amada lupa kun pi ba piece taruk leigre kun taruk sam kun gi leigram natro sida lupa sam kun chathokre adu da de mana punna tingi ji lupa kya no samari fugi pot leibani sam kun tingra di sida lupa hum fugi pot ne leram di natro punna lupa kya no samari puni habani na sida sam kun gi pot leire sida na hum fugi leram mani natra kolom tara pi baje kya le raga hum puta hai taruk tara tro huna tra da ansa ju taruk oi ne ko mano typing mi se oi du ni aba mano ani ko dai de ni remainder pu to pagi remainder pu to basi amna lahan ge haraga de trick ama lai theory hang tonga na odi magi topic ama pu to ge ko magi class ama pura lakane ko janda braja mai class ama pura lakane si remainder puto pe niyo ma ge 17 ga 21 ga ani tisno 5 ni yelo kya le me
ꯃꯊꯛꯀꯤ ꯑꯅꯤꯁꯤ ꯊꯤꯖꯤꯟꯅꯔꯣꯕ 5 ꯅ ꯌꯦꯜꯂꯣ ꯀꯌꯥ ꯂꯩꯔꯝꯒꯦ 17 ꯒ 21 ꯊꯤꯖꯤꯟꯅꯔꯗꯤ 30 ꯒ 8 ꯇꯥꯕ꯭ꯔꯥ 38 ꯗ 5 ꯌꯦꯜꯂꯗꯤ 5 3 35 ꯀꯌꯥ ꯂꯩꯔꯝꯃꯦ 3 ꯂꯦꯝꯗ꯭ꯔꯣ ꯃꯁꯤꯒꯤꯁꯤ ꯀꯌꯥ ꯇꯥꯅꯤ ꯁꯤ 38 ꯇꯥꯗ꯭ꯔꯣ 38 ꯗ 5 ꯌꯦꯜꯂꯗꯤ 5 3 35 ꯀꯌꯥ ꯂꯩꯔꯝꯃꯦ 3 ꯂꯦꯝꯗ꯭ꯔꯣ ꯔꯤꯃꯦꯟꯗꯔꯁꯦ 3 ꯅꯦ ꯑꯗ ꯑꯩꯈꯣꯏꯅ ꯁꯤꯗ ꯍꯣꯠꯂꯤꯕ ꯑꯪꯀꯁꯦ ꯇ꯭ꯔꯤꯛ ꯑꯃ ꯁꯤꯟꯅꯗꯣꯔꯦꯀꯣ ꯀꯔꯤ ꯇ꯭ꯔꯤꯛ ꯁꯤꯟꯅꯗꯣꯏꯕ ꯔꯤꯃꯦꯟꯗꯔꯁꯦ 5 ꯅ 17 ꯗ ꯌꯦꯟꯕꯒꯤ ꯔꯤꯃꯦꯟꯗꯔꯁꯦ ꯁꯤ ꯄꯨꯊꯣꯛꯄꯤꯔꯣ 21 ꯗ ꯌꯦꯟꯕꯒꯤ ꯔꯤꯃꯦꯟꯗꯔ ꯄꯨꯊꯣꯛꯄꯤꯌꯣ 5 ꯅ 17 ꯌꯦꯜꯂꯗꯤ ꯀꯌꯥ ꯂꯩꯔꯝꯃꯦ 5 3 35 2 ꯂꯦꯝꯗ꯭ꯔꯣ 5 ꯅ 21 ꯌꯦꯜꯂꯗꯤ 5 3 10 ꯀꯌꯥ ꯂꯩꯔꯝꯃꯦ 1 ꯂꯩꯔꯝꯃꯦ ꯅꯝꯕꯔ 17 ꯃꯍꯨꯠꯇ ꯔꯤꯃꯦꯟꯗꯔ ꯃꯍꯨꯠ ꯁꯤꯟꯈꯤꯕ 21 ꯃꯍꯨꯠꯇ ꯔꯤꯃꯦꯟꯗꯔ 1 ꯃꯍꯨꯠ ꯁꯤꯟꯈꯤꯕ ꯌꯥꯏꯑꯕ ꯑꯗꯨꯒ ꯑꯪꯀ ꯍꯣꯠꯂꯣ ꯀꯌꯥ ꯇꯥꯔꯦ 3 ꯗ ꯀꯅꯥ ꯌꯦꯜꯂꯅꯤ ꯍꯧꯖꯤꯛ 5 ꯅ ꯔꯤꯃꯦꯟꯗꯔ ꯀꯌꯥ ꯇꯥꯔꯦ ꯑꯗꯨꯗꯤ 3 ꯗ 5 ꯌꯦꯟ ꯌꯥꯕ꯭ꯔꯣ 5 ꯁꯣꯏꯅꯣ ꯁꯣꯏꯅꯣ 3 ꯂꯦꯝꯃꯗ꯭ꯔꯣ ꯔꯤꯃꯦꯟꯗꯔ ꯀꯌꯥ ꯇꯥꯔꯦ 3 ꯍꯩꯔꯅꯤꯀꯣ ꯁꯤ ꯃꯦꯊꯠꯁꯤ ꯌꯥꯏ ꯉꯁꯥꯏꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯐꯣꯟ ꯇꯥꯗ꯭ꯔꯥ ꯁꯤꯅ ꯔꯤꯃꯦꯟꯗꯔꯅ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯏꯑꯕ ꯁꯤꯅ ꯌꯥꯝꯗ꯭ꯔꯦꯀꯣ ꯑꯗꯣ ꯔꯤꯃꯦꯟꯗꯔꯅ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧ ꯇꯥꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤꯒꯤ ꯃꯦꯊꯠ ꯁꯤꯟꯅꯁꯦꯕ ꯔꯤꯃꯦꯟꯗꯔꯅ ꯃꯍꯨꯠ ꯁꯤꯟ ꯌꯥꯏ ꯍꯥꯏꯕꯁꯤꯃ ꯀꯥꯎꯔꯅꯨꯀꯣ ꯔꯤꯃꯦꯟꯗꯔꯅ ꯃꯍꯨꯠ ꯁꯤꯟ ꯌꯥꯔꯦ ꯍꯥꯏꯕꯁꯤꯃ ꯅꯣꯏ ꯀꯥꯎ ꯌꯥꯗ꯭ꯔꯦ ꯑꯗꯨꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯛꯀꯗꯣꯏꯁꯦ ꯑꯗꯣ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ 2 ꯄꯋꯥꯔ 4 3 ꯅ ꯌꯦꯜꯂꯣ ꯀꯌꯥ ꯂꯩꯔꯝꯅꯦ 2 ꯄꯋꯥꯔ 4 ꯍꯥꯏꯗꯤ ꯀꯌꯥꯅꯣ 2ꯁꯤ ꯃꯔꯤ ꯄꯨꯏꯅꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯅꯤꯅꯤ ꯃꯔꯤ ꯃꯔꯤꯅꯤ ꯅꯤꯄꯥꯜ ꯅꯤꯄꯥꯜ ꯇꯔꯥꯇꯔꯨꯛ ꯅꯠꯇ꯭ꯔꯣ 2 ꯄꯋꯥꯔ 4ꯗꯤ 16ꯅꯤ 16 ꯗ 3 ꯅ ꯌꯦꯜꯂꯗꯤ ꯀꯌꯥ ꯂꯩꯔꯝꯃꯦ ꯔꯤꯃꯦꯟꯗꯔ 3 5 35 1 ꯂꯦꯝꯗ꯭ꯔꯣ ꯆꯨꯝꯃꯤꯀꯣ ꯀꯌꯥ ꯇꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ ꯔꯤꯃꯦꯟꯗꯔ 1 ꯇꯥꯏ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯑꯅꯗꯔ ꯃꯦꯊꯠ ꯑꯃꯨꯛ ꯍꯣꯠꯂꯛꯇꯣꯔꯦ ꯀꯃꯥꯏꯅ ꯇ꯭ꯔꯤꯛꯇ ꯁꯤ 2 ꯄꯋꯥꯔ 4 ꯍꯥꯏꯕꯁꯤ 3 ꯅꯦꯕ ꯉꯁꯥꯏ ꯁꯤꯗ 3 ꯅ ꯁꯤ ꯌꯦꯟꯊꯣꯛꯄꯩ ꯔꯤꯃꯦꯟꯗꯔꯗꯨ ꯑꯣꯏꯅ ꯃꯍꯨꯠ ꯁꯤꯜꯂꯣ ꯉꯁꯥꯏ ꯔꯤꯃꯦꯟꯗꯔ ꯃꯍꯨꯠ ꯁꯤꯟ ꯌꯥꯏ ꯍꯥꯏꯗꯥꯏꯅꯦ ꯁꯤ ꯀꯅꯥꯅꯣ ꯕꯦꯁ ꯑꯣꯏꯔꯤꯁꯤ ꯀꯅꯥꯅꯣ 2 ꯁꯤꯗꯤ ꯄꯋꯥꯔꯅꯤꯀꯣ ꯄꯋꯥꯔꯗ ꯅꯠꯇꯦꯀꯣ ꯇꯧꯗꯣꯏꯁꯦ 3 ꯅ 2 ꯗ ꯌꯦꯟꯕꯁꯤ ꯀꯌꯥ ꯂꯩꯔꯝꯃꯦ 3 ꯅ 2 ꯌꯦꯟ ꯀꯌꯥ ꯂꯩꯔꯝꯃꯦ 3 0 ꯖꯥ 0 2 ꯂꯦꯝꯗ꯭ꯔꯣ ꯑꯗꯨ ꯅꯠꯇꯕ ꯈꯣꯟ ꯑꯃꯒ ꯑꯃꯨꯛ ꯇꯧ ꯌꯥꯏꯕ 3 ꯅ 2 ꯌꯦꯟꯕꯁꯦ ꯑꯩꯅ 3 1 ꯖꯥ 3 ꯍꯦꯜꯂꯦꯀꯣ ꯑꯗꯨ ꯃꯥꯏꯅꯁ 1 ꯂꯦꯝꯗ꯭ꯔꯣ ꯁꯤꯗ ꯅꯝꯃ ꯌꯥꯕ꯭ꯔꯥ ꯂꯦꯝꯗ꯭ꯔꯣ 3 0 ꯖꯥ 0 ꯈꯥꯏꯗꯣꯛꯑꯗꯤ 2 ꯗꯒꯤ ꯃꯥꯏꯅꯁ 0 ꯈꯥꯏꯗꯣꯛ 2 ꯗꯒꯤ ꯃꯥꯏꯅꯁ 3 ꯈꯥꯏꯗꯣꯛꯑꯗꯤ ꯃꯥꯏꯅꯁ 1 ꯇꯥꯔꯣꯏꯗ꯭ꯔꯣ ꯃꯈꯥꯅ ꯆꯥꯎ ꯍꯦꯜꯂꯝꯃꯤꯅ ꯆꯨꯝꯃꯤꯀꯣ ꯑꯗꯣ ꯃꯇꯥꯡꯁꯤꯗ ꯃꯥꯏꯅꯁ 1 ꯂꯧꯔ ꯍꯣꯠꯁꯦ ꯔꯤꯃꯦꯟꯗꯔ ꯀꯌꯥꯕ ꯃꯥꯏꯅꯁ 1 ꯅꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯥꯏ ꯍꯣꯠꯂꯤ ꯑꯪꯀꯁꯦ ꯀꯩꯅꯣ ꯔꯤꯃꯦꯟꯗꯔꯅ ꯃꯍꯨꯠ ꯁꯤꯟ ꯌꯥꯏ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯕ꯭ꯔꯣ 2ꯒꯤ ꯃꯍꯨꯠꯇ ꯀꯅꯥ ꯔꯤꯃꯦꯟꯗꯔ ꯃꯥꯏ ꯃꯥꯏꯅꯁ 1 ꯁꯤꯟꯈ꯭ꯔꯅꯤ ꯄꯋꯥꯔꯗꯣ ꯃꯉꯣꯟꯗ ꯑꯣꯏꯅ ꯀꯥꯈ꯭ꯔꯅꯤ ꯃꯥꯏꯅꯁ 1ꯗ ꯄꯋꯥꯔ 4 ꯇꯞꯄꯗꯤ ꯃꯥꯏꯅꯁ 1ꯗ ꯇꯞꯄꯤ ꯄꯋꯥꯔꯁꯤ ꯏꯚꯟ ꯅꯝꯕꯔ ꯑꯣꯏꯔꯕ ꯃꯥꯏꯅꯁ 1ꯗ ꯇꯞꯄꯤ ꯄꯋꯥꯔꯁꯤꯅ ꯏꯚꯟ ꯑꯣꯏꯔꯕ 1 ꯇꯥꯔꯛꯑꯅꯤ ꯑꯣꯠ ꯑꯣꯏꯔꯝꯃꯒꯅ ꯑꯣꯠ ꯑꯣꯏꯔꯒꯅ ꯃꯥꯏꯅꯁ 1 ꯊꯥꯗꯧꯅꯦꯕ ꯑꯗꯨꯗꯤ ꯏꯚꯟ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯀꯌꯥ ꯊꯥꯔꯅꯤ 1 ꯇꯥꯔꯦ 1ꯗ 3 ꯌꯦꯜꯂꯗꯤ ꯀꯌꯥ ꯂꯩꯔꯝꯃꯦ 1ꯗ 3 ꯌꯦꯟ ꯌꯥꯕ꯭ꯔꯣ 3 0 ꯖꯥ 0 ꯀꯌꯥ ꯂꯩꯔꯝꯃꯒꯦ 1 ꯂꯩꯔꯝꯃꯗ꯭ꯔꯣ ꯔꯤꯃꯦꯟꯗꯔ 1 ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯉꯁꯥꯏꯗꯨꯒ ꯐꯣꯟ ꯆꯞ ꯃꯥꯟꯅ ꯇꯥꯕ꯭ꯔꯣ ꯇꯥꯕ꯭ꯔꯥ ꯇꯥꯏꯀꯣ ꯁꯨꯃꯥꯏꯅ ꯑꯩꯅ ꯍꯧꯖꯤꯛ ꯍꯣꯠꯇꯣꯏꯁꯤ ꯁꯤꯅꯤ ꯑꯩꯅ ꯅꯣꯏꯗ ꯇꯥꯛꯏꯁꯤ ꯀꯩꯅꯣ ꯔꯤꯃꯦꯟꯗꯔꯅ ꯃꯍꯨꯠ ꯁꯤꯟ ꯌꯥꯏ ꯍꯥꯏꯕ ꯑꯃ ꯇꯥꯛꯑꯦ ꯔꯤꯃꯦꯟꯗꯔꯗ ꯃꯥꯏꯅꯁ 1 ꯂꯩꯕꯁꯦ ꯁꯤꯁꯨ ꯑꯗꯨꯝ ꯆꯠꯅꯩꯀꯣ ꯑꯗꯣ ꯁꯤ ꯁꯤꯟꯅꯔꯒ ꯍꯣꯠꯇꯣꯔꯦ ꯑꯪꯀꯁꯦ ꯂꯥꯏꯍꯜꯂꯁꯦ ꯍꯧꯖꯤꯛ ꯑꯪꯀꯁꯦ 70ꯒ 7 ꯄꯋꯥꯔ 77 ꯄ꯭ꯂꯁ 77 ꯅꯠꯇ꯭ꯔꯣ ꯁꯤ ꯀꯅꯥ ꯌꯦꯟꯗꯣꯏꯕ 78 ꯀꯌꯥ ꯂꯩꯒꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ 78 ꯅ 77 ꯌꯦꯜꯂꯗꯤ ꯔꯤꯃꯦꯟꯗꯔ ꯀꯌꯥꯅꯣ ꯃꯉꯣꯟꯗ ꯑꯃ ꯍꯟꯊꯔꯝꯃꯤꯅ 77 ꯗ 78 ꯌꯦꯜꯂꯗꯤ 78 1 ꯖꯥ 78 ꯃꯈꯥꯅ ꯆꯥꯎ ꯍꯦꯜꯂꯗꯤ ꯃꯥꯏꯅꯁ 1 ꯂꯩꯔꯝꯃꯗ꯭ꯔꯣ ꯔꯤꯃꯦꯟꯗꯔ ꯀꯌꯥꯅꯦꯕ ꯔꯤꯃꯦꯟꯗꯔꯗꯣ ꯃꯥꯏꯅꯁ 1 ꯁꯤꯁꯨ ꯔꯤꯃꯦꯟꯗꯔ ꯀꯌꯥꯅꯣ ꯃꯥꯏꯅꯁ 1 ꯅꯠꯇ꯭ꯔꯣ ꯃꯥꯏꯅꯁ 1ꯗ ꯑꯣꯏꯅ ꯇꯞꯄꯣ ꯄꯋꯥꯔ 77ꯁꯦ ꯁꯤꯒꯤꯁꯨ ꯀꯌꯥꯕ ꯄꯋꯥꯔ ꯀꯌꯥꯕ ꯃꯥꯏꯅꯁ 1 ꯅꯠꯇ꯭ꯔꯣ ꯃꯥꯏꯅꯁ 1 ꯇꯞꯄꯦ ꯑꯗꯨꯗꯤ ꯃꯥꯏꯅꯁ 1ꯗ ꯇꯞꯄꯤ ꯄꯋꯥꯔꯁꯤ ꯑꯣꯠ ꯅꯝꯕꯔꯔꯣ ꯏꯚꯟ ꯅꯝꯕꯔꯔോ ꯑꯣꯠ ꯑꯣꯏꯔꯝꯃꯤꯅ ꯀꯩ ꯂꯥꯛꯑꯅꯤ ꯃꯥꯏꯅꯁ 1 ꯂꯥꯛꯑꯅꯤꯀꯣ ꯍꯧꯖꯤꯛꯁꯦ ꯇꯥꯛꯈꯤꯕꯗꯣ ꯁꯤꯅ ꯃꯥꯏꯅꯁꯀ ꯄ꯭ꯂꯁꯀꯗꯤ ꯁꯥꯏꯟ ꯃꯥꯟꯅꯗꯕ ꯑꯅꯤ ꯊꯪꯅꯔꯗꯤ ꯃꯥꯏꯅꯁ 1 ꯑꯣꯏꯔꯅꯤ ꯀꯌꯥ ꯇꯥꯔꯕ ꯃꯊꯛꯁꯤ ꯀꯌꯥ ꯇꯥꯔꯦ ꯃꯥꯏꯅꯁ 2 ꯇꯥꯔꯦ ꯇꯥꯔꯕ ꯑꯗꯨ ꯇꯥꯔꯗꯤ ꯑꯟꯁꯔ ꯁꯤ ꯇꯥꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤ ꯑꯃ ꯍꯥꯏꯔꯛꯈꯤꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯔꯤꯃꯦꯟꯗꯔꯁꯤ ꯃꯥꯏꯅꯁ ꯂꯩꯔꯕ ꯁꯤ ꯔꯤꯃꯦꯟꯗꯔ ꯀꯌꯥꯅꯣ ꯁꯤꯗ ꯔꯤꯃꯦꯟꯗꯔ ꯍꯥꯏꯕꯁꯤ ꯑꯁꯦꯡꯕꯁꯤ ꯀꯅꯥꯅꯣ ꯔꯤꯃꯦꯟꯗꯔ ꯍꯥꯏꯕꯁꯤꯗꯤ ꯀꯩ ꯑꯣꯏꯒꯗꯕꯅꯣ ꯄꯣꯖꯤꯇꯤꯚ ꯑꯣꯏꯒꯗꯕ ꯅꯠꯇ꯭ꯔꯣ ꯁꯤ ꯑꯁꯦꯡꯕ ꯔꯤꯃꯦꯟꯗꯔꯅꯦ 3 0 ꯖꯥ 0 ꯃꯥꯏꯅꯁ 2 ꯂꯦꯝꯃꯤꯁꯦ ꯑꯁꯦꯡꯕꯅꯦ
Sida kya lema mana so lemdra aseng mari menda na te aseng ma jon to kya ta di si divisor dagi si am lok tho aseng ma dang phangam reo ame ka mana so ra ga di sumai nam lok tho ka da ado khudi mana sorry natro ado ni menda pu tho ke 70 dagi kya 76 mana hang ka jilai hot kan trick si question me am nei na ga heng yan dar khini kya dar ba ado si coaching chatra ga di nei ano bula phajin noi proof ni ko coaching chatra na without akoi knowledge tha kan da suma me am je khang da no pan doi ne sat kan da di loi lai thorani ado hoji matam da self study da thau tha ba ji phaw wara ni ko maram di coaching a phaw me am lai na ra me na delhi nungli me am je wai ling na ra me na moi me am phai to no na ra bu da khoi ju top class hai tare delhi sung 11 da khoi trick me am khang ba da ka wei rak pa ne ba ado ni coaching ji amaru we ado asidi question ai na ni theory ta ga remainder har remainder ga te question ta ko di gyan ta du ni ba class e do maina di to du ni ko class planning ji abra adu ka no toro 011 da zu loin takhala ka ni ko suma me am ji hena lai thok pu mong da 011 ha ji na aina tai me am ji khar lai tap thana hai ta ba sa ta gi khutak ta aina hoji me am si ta khra dra si ga manaba example khar khar puchil nei na lai du ni 011 da khar unga ga ta re खरा है गमे साथ देसी ज्ञान तार सलाम या खरा सोम कमु दी ज्ञान जी तारा खरा पली पली लेरम गनी सुमरा नै ब्रा माइंड लेम दे ले को अद 011 दे म अम खन तक्सिला नै बा यमो सी कया नो सिगी स्टार का हस के से सीजीएल की डायरेक्ट क्वेश्चन सिना लेटेस्ट ओरी बनी को सीजीएल क्या बा 2024 सिना लेटेस्ट एग्जाम ओरी को सिना लेटेस्ट एग्जाम ओरी बनी करो देखो करीबा मा है जा स्टार का हस का सी मोहत का ना होगी दगी 6264 star and the has si mo ta kana wa gidagi sabe ne nya nam no am try to ne amre one ha khano di nei friend nang le bina dabra kano no Honda di loinga me ko kitang sang na ro akhoi jo aina di class hapa ane ba te 3 de gi video nong do lo yara me na ason da class kare into engine tawraga phajana tawra se are क्या सभी ने थो सी सभी ने थो तरेट पाजन खै तरु सिटी हा एक फाइव ने जा भाम नत्रो ओके एट के फाइव ने जा दी फाइव के दी 0 ओबद काइद्रे एन ने जा थि दुने सी एन ने जा बगी दी फाइव ने जा बगी न्यू मम लै को एनी नंबर फाइव ने जा गया था दी लास्ट डिजिट तो केना होय दै बा 0 और 5 होय गदबा अदुदी ऑप्शन 0 नत्र 5 नत्र वनिंग मम ओइबदा 5 ने जा दु नत्र 5 की येंग अरो अदुदी 8 की दे अदु 8 ने जा बैदी लास्ट 3 डिजिट ये लेंगो मसिंग असोब नंबर अमा पिरमे 8 ने ये जा ब्रे चेक तो बुझे पुल अप ये लुबै दका ओइ दे जानदा ब्रा लास्ट करीबा 3 डिजिट नंबर से सिको तो नहीं येलो लास्ट 3 डिजिट नंबर सिको तो नहीं येलेंगा तो Apa? Ada tadi kita ini. Pakai di yang roh hari, erki yang ini. Ada erki je, si phone natro leisa. Star ka hastu kana oido nem natro, si 20 hello ne. Ada ini yang berasa. Nipan, option ini tu sini oido natro. Ya bra, nipan mangani puya dre ko. BD. Start na 4 ora ba sina 4 nipa manga ni fu yare ko sia bg oi kan yare sumra
सीधन कई होती बा सी 4 ले जरे स्टार मोड तक ना 5 हस मोड तक 0 4 5 0 एरिया ना ब्रो लास्ट 3 डिजिट से एन एन याद दिया दे बको डी 4 ले रहा स्टार मोड तक 0 हस मोड तक 5 सी एन ना ब्रो यार ऑप्शन नंबर क्या तारे बी तारे हम लूबर से अंक सिंग जा हाँ divisibility tak tu ni ko lairak nei kaim khalu next find the smallest number to be added to this so that 99 divides the sum exactly kay habano 999 jida karama number tisinga da ge kedoba sigi 99 haibam leire sida karamba ji tisindri noi kedo godo tarai phone do kana yan na ba 99 yan na ba Kana niya na ba? 99 niya na ba? Aba? Aduh kita utara. Yung ko, 99 yan ba da? Sapsa niya na ba? Karama number o gidagi. Aduh din mo na daw. Si kayo lumang ka din natin. Si number si yellow 99 na. 99 1 99. 9 pudre. Pudra masing yan yada 0 kabra. Si leme ko 99 tenza si tare ko 99 tenza si tare 9 leme natro alta di kaya thi chalaga mu yenya du natro adu side si yod kya wala 90 wali bra si 90 hapse lo ne si 9 leme je mone 9 leme si 90 hapse lo di 90 the 9 sorry 9 leme si the 90 hapse lo 99 tara du si yenya roidro example am pigi saying an tara si ko sabena ne me 18 year level 7 2 za 14 क्या ले मैं 4 लेम्ब्रा अदुदी सी 18 हैव नंबर जे 7 yen या देव याहन गे हदी क्या थी सिंधु नो है तारगदी सी लेमे 4 सी 7 यौ क्या वाला 3 वाले द्रा 3 तो हाफ सिलम मोने होजी 18 तो 3 हाफ सिलम दी 21 तारा मन yen या रोइद्रो अदुनी था एना जे सुमाना लेमे ब मसिंग जे सी डिवाइस जी यौ गदब क्या वाली 90 वाली सी हाफ सिल लगदी yen या दुई ना बना दिस हम संभ क्वेश्चन तनी हांगी ko some bahai coaching so chata basic khang na mina de ngau su ye ang khadi aru basing de khale ai ko sumana chef theory nai na ko divisibility the best over remainder the best over unity the best over harga to khai na tala kan de hena gyan tar ke ni adu zero living gi duma ko asom kamu de dum pa changwa thing tho dum yosin ba kana ni ko sidi ye na be ang kada Divisor is 4 times the quotient and 2 times the remainder. ये नबे अंक है जी ये नबे जिदा मैं आपको ना हो जिता जी ये नगी को है ना सभी ना 18 ये नबे दा 7 2 the 14 क्या ले मैं सीधा ले रही बस कहीं कोई dividend कोई dividend सीधा कहीं कोई divisor सीधा कहीं कोई quotient Okay, koi remainder. Natra dividend equal to divisor into quotient plus remainder natra. Divisor na kya 7. Divisor 7 quotient kana 2 remainder kana 3. Tare ni tramni to hum apse kya na 17 natra. Samana. You know. Four lengo to ni. Koi lemi si kusore ko. 14 da 4 absolute 18 da bra yan dai ko si formula ji pan ba question ne ba dividend equal to divisor into quotient plus remainder have natro ma putho ji kai dividend putho natro ye na ba anka da divisor ji kya na divisor am le re sine dividend ho re sine quotient le re remainder si divisor khang di lo ya de ne divisor ji si sing ji khang di lo ya de ne ha bra aduma ji divisor ji ke do hai ba remainder तो क्या फिर मैं 32 फिर मैं नत्रा divisor के तो वही divisor is 4 times the quotient and 2 times the remainder divisor से 2 times करीबा 2 times the remainder है ना remainder तो दा करी तो वही है ना 2 न पूरी रहेगा ताई है ना remainder तो किसर नहीं है remainder 32 तो 2 न पूरी था क्या divisor 64 पंगा बने अरे को अदर मग divisor is 4 times the quotient है ना सी divisor से divisor को 4 times करी
4 times the cosine है ना होता दी divisor दे होजी अखोई फंग रहे तना क्या फंगी बा divisor 64 फंग अद्रो 4 times है 4 into cosine दे क्या ना q नत्रो असिदम q से तो याने है divisor फंगे divisor value sin b रो 4 times है 4 नी times है into q 4 का 16 था बा q ने क्या था रे मैम 16 था रे अदु लोई फंगे अदु अखोई पामी फोटो होलसी कई बा divisor equal to sorry dividend equal to divisor kana divisor 64 quotient 16 remainder 32 correct tatuk mari humpu mari tatuk taruk maudra taruk absela chamani 1024 तारे प्लस 32 थी चलो क्या तारे तारो 501 1056 ताबरा कछु लुब अंक दी ओइदे सियादम जिदी 11 दा जो मांगे को लुब्र स्यांग कसिबो लु देखो फॉर्मूला जे खंजे लोको से सम समबा फॉर्मूला ने अंदा होब्रा अनो नंग ग्यान दांगमबा खवाब्रा सोन हायन मखुम सोलम बैनी so 011 दुगा यॉक्सल नंबर तौसी which of the following numbers is ha 011 जे हंदा की कनो गुम दा तौगे मंडे स्वाइदे होगे प्लान जे कनो तौगी ने बको 011 जे शेड्यूल म पुरा थमगने बा होइची जीडी की एग्जाम थारी मनुंग नि आई शेड्यूल दि टाइट ओइरि बखरा अदो टाइट ओर जुने हौरगी पुंखाय दोइ जनो हौबो हौरगे दा अंक सिंदु पजे तब तौना अदो पुंग स्वाइदे लाइव थागे निपान स्वाइदा लाइव ओइना ओयोबा वीडियो दुस नोइना दम यंग जाबा अदो अखोई वीडियो से अदम अवेलेबल ओइरानी को एप से अखोई एप तु कनो तौदरमिना अतोपा अखोई एप अमा खक्ता वीडियो थागनबा प्लान कना तौरिबको अखोई एप से खितंग कन्वीनियंट ओइबो वाले दो कन्वीनियंट ओइबे एप अमा को अखोइना कंपनी मग पुना समिनारगा मोइना 30% फंगजबा सेंदो अखोइना 70% फंग बायरगा वीडियो थागतपगे अमा एग्रीमेंट इन दौदो गायरेबको अदुना केस प्रॉब्लम ओइररो अखोई द थागबा नते सादस मोइ दे थागलाने which of the following numbers is divisible by both 2 and 5 2 अमसु 5 अनिमा निया नंबर जे 0 लोइरदम अदु अमा खै होब्रा प्लीज काबा 2 अमसु 5 नि यन्याबा नंबर जे मतम सुपद 0 लोइरदि यन्यारे हन्दै को सिदि इरालाय तात्रस यारे मतम सिरके दबा 55 अब नंबर से 20 नि यन मत क्या लेमेबा 55 अब नंबर से 20 नि यन मत क्या लेमबा 20 नि यन मत 11 लेमे हम नत्रो अब तादी वन डिवाइडिंग द सेम नंबर हारिबा ओ सॉरी नंबर अमा करा यनबा 55 नि यन नत्रा नंबर अमा 55 यन मत क्या लेमबा 20 लेमे हम नत्रो हारिबा सिगी सेम नंबर से कना यंदिबा नंगना 11 येला द क्या लेंगो द गेम नत्रो से अतादि 11 जिना ngasai ahan bagi remainder ji oin dak yen 11 to 22 6 len sumai to sina ego trick ne base kamaina lakhi ge abadi hoji ki du da num nai nar si ko si trick ni ko ado lakham do taksi si dividend ka udai na sida 55 ne end ye mada kya thongi du khangda me q lok sil si q thongi loro 20 le min natra अदा n पुथो क्या डिविडेंड इक्वल टू डिवाइजर कना पुइना दिबा डिवाइजर इनटू कोसेंट प्लस करी रिमाइंडर नत्रो सी नत्रो डिविडेंड इक्वल टू डिवाइजर इनटू कोसेंट प्लस रिमाइंडर नत्रो थादु से सुम्ब्रो अदु तारगदी डिविडेंड डिवाइजर का कोसेंट पुइना का रिमाइंडर n दुसी नत्रो हाई नंबर से कना हेंदिनो हाई नंबर से कना हेंदिनो 11 येला देमना सिगी n को नंबर से 11 येला क्या लेंगे हम नत्रो ngasai remainder mo sin bi toro 55 q है बसे नंबर से 11 येला क्या लेमे 55 ते 11 येला दी सबसा yen यादरो सबसा yen या remainder 0 लेमे 11 si 0 लेमे मिने के दोतारा remainder mo sin है देना 0 mo sin ग्रने 0 का q को पुइना दिने 0 ताराने अदु mo sin बसी 0 mo sin गिबा sin रसु यार अदु 20 आसिदा 11 yen मदुना अदु आंसर तारोइद्रो सिदा तारपुदा आंसर तारोइद्रो 11 ना 20 येला दी में क्या था के 6 था ने यारबा
ꯑꯩꯀꯣ ꯉꯁꯥꯏ ꯔꯤꯃꯦꯟꯗꯔ ꯀꯟꯁꯦꯞꯇꯨ ꯄꯨꯁꯤꯜꯂꯀꯥꯟꯗ ꯍꯣꯠꯂꯛꯏꯅꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯍꯥꯟꯅꯒꯤ ꯗꯤꯚꯥꯏꯖꯔ ꯀꯅꯥꯅꯣ 55 ꯍꯧꯖꯤꯛꯀꯤ ꯗꯤꯚꯥꯏꯖꯔ ꯀꯅꯥꯅꯣ 11 11 ꯌꯦꯟ ꯌꯥꯗ꯭ꯔꯁꯦ aduna magi remain adu ina direct yen birasu yare isam sam hai ko yes the ratio of two numbers is this the difference is this ratio the level number se sumana ratio the level number se asing mo natte ko asing mo thoke di x ku ma mana puri silu matang di x I shape ni ratio sab je I shape nu puri sab ne ba I shape na ka aga sa gi ne du puri silaga nam asing mata du ne ba ko ado explanation di tapna ko na thosi 4 km to jam to ta ko ne no ko number ari do mana 3x mana 5x erani babani khena ba kya na difference kya ta hai babani khena ba kya na sida 2x na tro babani khena 2x ko ka sida kya ne hai ba 210 ne ham na tro x pu to kya ke do tara ani tara kun tara ani mang adu x bi lu si tara tro okay adu kana pu to the smaller number apipu number 3x na tro 3x to pu to ba ne 3 into 105 to kya tara 315 yaudabra option typing mistake warungani soidana sizilo typing mistake warungani ko to noina ne angka sonba sing kai ninga naganu ko phone abada tan ngano atopa coaching gi tokthokro akoi gi coaching gi deina ji khara offer ade khara ka thokpa dedication akoi junga sai si sidina simpham more sangsela mina ne ko akoi best level honda ke noina junga sagi sol hoi khara madi leire ko basic khara linga leiraga lakpa ga muna di adum jar in grane aduma solo bu singe ne beno zero level ngan how do yi thoina akoi coaching di yawo boiro atopa coaching henta mayam yawri da su yaweba atopa chi manipur akoi di hen maming chaba mayam leiri jingune moi da su yaro moi dra tabuk thi lai sing ji bu leire hiraga lakpa to oiro moi ba ni khara ka tane ba akoi ju coaching jala kanda akoi di khara angka no ka je khara hiral di laksai ko yam hai tru khara de mai re akoi bo yam hai ti na coaching chari mi wari bu ma akoi di yam ta ba sa cha yam yawre ba adu ma di yawre ba kyan dai ko ja aduna adu ma jingi ma pham jaga je moi di ta coaching du da zoro zoro ma yam ta ta pu ta tu ta khan in nga mak ta mi yawe ba adu ma sa ta sing moi di mu thabuk tawning am moi dra tawning am doi ne moi ma pham jaga le rak ta ba je sigi space am fi na ba ne honar ka doi mathematics san pangma para ya da food oi bani na english kumba kai gumma ji tan radi am hai hai nei ko mathematics di ya dam ni na to bi ge to ai gi so khoi english ko ja ni le jara bs ka ta ne to ai gi su english ta ba pa me knowledge yo khat pa hai tare ko isa gi knowledge ai na hai jari bi je khar kaw da na ba english ki jo dum tor ka ni class yan da ba ja ai gi samana span board kai le jara ni na ko pasa sang na tha da to jara mi na ai sa tra mate pa ka ne du yam pik pa phim no ro english haining grammar haining ba le da na ko adagi spoken english kum maji thawaina noina spoken english tamuraga haidong natim grammar ma khong khar senglap leraba vocabulary khar linglap leraba english spoken sudam tamu akoi tama e bai ju ka tama mi ji kari moram de khone tama kana grammar fajana takpi re dana vocabulary gi pana le khar pi bi re dana aduga spoken english phamin mai onjin na khar ngang na hala adumai toro khiba ado se adu da tamdraga khone hoji grammar ji fajana ma khong jing hare me english ngang thok tabagi tangtar oi badu di khara leita bane khoi natra sinaba paksina dawni na adu hoji mi amna ta english kai kai no khara ngang jila de khoi ta sapsang khung ngame ba yan da ba ja yam fluent oi gi badu di kitang to ngang da ba khoi di khara di leini ko ngame adu kai na no sia puna mo confidence ta ne grammar ora mo oro mai basic amadi da ka woni yam kana lusin basu lei adu na ta grammar gi sibaw leben khanga di yare ha ba am di leini dana adu baw di da ka woni adu masing do dum tawbir ngi khalle ba ko hai ta ma yam leibni na ai ko kam kiro no ma masana ga khogi english ta ga ma wa phang dai jing as moi di pan so le hari ni adi english medium tam ma ma sa jing ji aso so thok thok na re ko moi khara khak ta ne hindi medium da as jing ne hoji youtube chi market kana pare mes ki kai gi yo gaga loi kari met ki market moi king moi ri se subscriber moi di lising ni fu ma thak tak lei bane kai na madam hindi de tak bane hindi speaking student je hindi pa ma sa tang ta ne ba hindi medium sa je na marang kai lei ha ni india ji hindi ngang bis country ni na sumbra ado ne moi ado english moi ju english am ling de sai pa da ma khong cheng na zero de hora tak pi ban moi haire i ne ba to do bo aina no da haning message ya pa ba da khallo atha de akhoi coaching ji dagi no na me zero level de tak pa english o zero level de single pi ba sing je khona yarak tare da haitra di extra class at pa da kai no paisa pa muru matam kai tho ai sama GFC course ani ge yaram me thaina
satisfaction ꯐꯪꯉꯤ ꯑꯩꯅ ꯄꯥꯝꯕꯗꯨꯃꯛ ꯌꯧꯗꯕꯗꯒꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯃꯦꯠꯁꯀꯤ ꯆꯠꯂꯦ ꯏꯪꯂꯤꯁꯀꯤ ꯆꯠꯂꯦ ꯑꯗꯒꯤ ꯏꯚꯟ ꯁ꯭ꯄꯣꯀꯟ ꯏꯪꯂꯤꯁ ꯐꯥꯎ ꯆꯠꯂꯦꯕ ꯍꯩꯅꯤꯡꯕꯩ ꯃꯌꯥꯝꯁꯤꯗꯤ ꯍꯩꯅꯤꯡꯉꯗꯤ ꯑꯣꯖꯥ ꯇꯥꯟꯅꯕ ꯑꯣꯖꯥ ꯃꯅꯥꯛꯅꯛꯑꯒ ꯍꯩꯗꯣꯏ ꯅꯠꯇ꯭ꯔꯣ ꯏꯁꯥꯅ ꯄꯥꯔꯒ ꯍꯩꯕꯁꯤꯁꯨ ꯍꯩꯕꯅꯦꯕꯀꯣ ꯏꯁꯥꯅ ꯄꯥꯔ ꯍꯩꯕꯗꯗꯤꯅꯦ ꯃꯇꯝ ꯌꯥꯝ ꯆꯪꯉꯦꯕ ꯑꯩꯅ ꯁꯨꯝ ꯌꯦꯡꯉꯤ ꯑꯩꯅ ꯅꯣꯏꯗ ꯁꯣꯔꯠꯀꯠ ꯃꯌꯥꯝ ꯑꯃ ꯐꯖꯅ ꯑꯩꯈꯣꯏꯅ ꯍꯩꯔꯛꯄꯗ ꯆꯪꯈꯤꯕ ꯃꯇꯝꯗꯣ ꯆꯪꯗꯅꯕ ꯑꯩꯈꯣꯏꯅ ꯇꯥꯛꯄꯤꯔꯝꯃꯤꯅ ꯁꯤꯗ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯊꯥ 6ꯇ ꯀꯩꯗ ꯀꯥꯞꯊꯣꯛꯄ ꯁꯥꯇ꯭ꯔ ꯌꯥꯎꯔꯤꯕ ꯐꯖꯅ ꯃꯍꯩ ꯍꯧꯃꯩ ꯍꯩꯕ ꯁꯥꯇ꯭ꯔ ꯑꯗꯨꯝ ꯈꯔ ꯊꯦꯡꯅꯔꯦꯕ ꯑꯗꯣ ꯃꯣꯏꯅ ꯍꯩꯔꯤꯕ ꯆꯍꯤ ꯑꯃꯗ ꯍꯩꯔꯤꯕ ꯂꯦꯚꯦꯜꯗꯣ ꯑꯩꯈꯣꯏꯅꯗꯤ ꯉꯝꯃꯛꯈꯤꯗꯦꯕ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨ ꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯃꯦꯊꯃꯦꯇꯤꯛꯁ ꯁꯣꯔꯠꯀꯠ ꯑꯗꯨ ꯑꯗꯥ ꯐꯖꯅ ꯇꯧꯕꯁꯤ ꯄꯥꯛ ꯂꯩꯅꯗꯕꯅꯅꯦꯕ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯣꯖꯥ ꯑꯍꯩꯕꯁꯨ ꯃꯌꯥꯝ ꯊꯣꯛꯅꯔꯦꯗꯅ ꯌꯨꯇꯨꯕꯀꯤꯁꯨ ꯑꯣꯏꯔꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯨ ꯑꯣꯏꯔꯕꯅꯤꯅ ꯇ꯭ꯔꯤꯛ ꯑꯃ ꯑꯣꯏꯔꯁꯨ ꯑꯩꯅ ꯍꯧꯖꯤꯛ ꯇ꯭ꯔꯤꯛ ꯐꯖ ꯄꯨꯊꯣꯛꯑ ꯇꯥꯏ ꯑꯇꯣꯞꯄ ꯑꯣꯖꯥ ꯑꯃ ꯎꯔꯗꯤ ꯃꯥꯅꯁꯨ ꯏꯃꯤꯇꯦꯠ ꯇꯧꯔꯒ ꯃꯥꯒꯤ ꯑꯣꯏꯕ ꯑꯅꯗꯔ ꯋꯦꯗ ꯃꯥꯅ ꯄꯨꯊꯣꯛꯄ ꯁꯥꯔꯒ ꯇꯥꯛꯈꯤꯕꯁꯨ ꯌꯥꯏꯑꯕ ꯀꯌꯥ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯁꯦ ꯂꯣꯏ ꯂꯧꯅꯗꯣꯏꯅꯦꯕ ꯅꯣꯂꯦꯖ ꯍꯥꯏꯁꯦ ꯑꯗꯨ ꯉꯥꯛꯇ ꯅꯠꯇ꯭ꯔꯅꯦ ꯅꯪꯅ ꯃꯤꯉꯣꯟꯗꯒꯤ ꯒꯨꯒꯜꯗꯒꯤ ꯐꯪꯕ ꯅꯣꯂꯦꯖꯇꯨ ꯅꯪꯒꯤ ꯑꯣꯏꯕ ꯅꯣꯂꯦꯖ ꯁꯥꯇ꯭ꯔꯗ ꯇꯥꯛꯄꯤꯔꯗꯤ ꯅꯪꯒꯤ ꯅꯣꯂꯦꯖ ꯇꯥꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯗꯦꯜꯂꯤ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯇꯕ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯄ ꯁꯣꯔꯠꯀꯠꯁꯨ ꯃꯌꯥꯝ ꯂꯩꯔꯕꯅꯦꯕ ꯑꯗꯨꯅꯕꯨ ꯀꯤꯗꯗꯅ ꯊꯣꯔꯛꯏꯁꯤ ꯃꯥꯔꯀꯦꯠꯇ ꯂꯥꯏꯚ ꯀ꯭ꯂꯥꯁꯀ ꯊꯣꯛꯇꯅ ꯇꯧꯔꯤꯁꯤꯅꯦꯕ ꯑꯗꯣ ꯀꯔꯤꯝ ꯅꯤꯡꯍꯟꯅꯒꯅꯨꯀꯣ ꯔꯣꯕꯥꯔꯠ ꯅꯣꯡꯊꯣꯝꯕꯝ ꯑꯁꯣꯟꯕꯁꯦ ꯑꯩꯅ ꯌꯦꯡꯉꯦꯕꯀꯣ ꯃꯅꯤꯄꯨꯔꯗ ꯑꯁꯣꯟꯕ ꯅꯩꯅꯕꯗꯅꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯗ ꯈꯔ ꯂꯦꯚꯦꯜ ꯋꯥꯡ ꯚꯤꯗꯤꯑꯣꯁꯦ ꯚ꯭ꯌꯨ ꯆꯠꯇꯦꯕ ꯈꯔ ꯅꯦꯝꯕ 0 ꯂꯦꯚꯦꯜ ꯈꯔ ꯂꯥꯏꯇꯛ ꯇꯧꯕꯁꯤꯅ ꯚ꯭ꯌꯨ ꯌꯦꯡꯉꯦꯕ ꯑꯁꯣꯟꯕꯅ ꯅꯝꯅ ꯂꯩꯔꯦ ꯍꯥꯏꯅꯦ ꯃꯅꯤꯄꯨꯔꯁꯦꯀꯣ ꯑꯗꯨꯁꯤꯡꯗꯣ ꯐꯨꯒꯠꯁꯦꯕ ꯑꯗꯨꯒ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯆꯍꯤꯗ ꯊꯕꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯧꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯈꯖꯤꯛꯇꯅꯦꯕ ꯑꯩꯈꯣꯏꯅ ꯂꯧꯔꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯁꯤꯅ ꯈꯔ ꯀꯠꯊꯣꯛꯄ ꯍꯦꯟꯖꯤꯜꯂꯛꯑꯀꯥꯟꯁꯤꯗ ꯁꯥꯇ꯭ꯔꯁꯤꯡꯁꯤꯅ ꯊꯋꯥꯏ ꯌꯥꯎꯕ ꯆꯥꯡ ꯍꯣꯠꯅꯔꯒꯗꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯆꯍꯤ ꯑꯃ ꯍꯣꯠꯅꯔꯒꯦ ꯍꯥꯏꯔꯁꯨ ꯆꯍꯤ ꯑꯃꯗ ꯀꯨꯟꯕꯤꯕ ꯑꯗꯨꯃꯥꯏꯅ ꯑꯅꯤꯁꯤ ꯄꯨꯜꯂꯛꯑꯗꯤꯀꯣ ꯁꯦꯟꯇ꯭ꯔꯦꯜ ꯖꯣꯕꯁꯤ ꯆꯍꯤ ꯑꯃꯗ ꯐꯅꯌꯥꯝ ꯑꯩꯈꯣꯏꯅ ꯃꯨꯟ ꯌꯥꯖꯥꯠꯅꯤꯗ ꯀꯩꯁꯨ ꯅꯠꯇꯦꯕ ꯅꯠꯇ꯭ꯔꯥ ꯀꯔꯞꯁꯟ ꯂꯩꯇꯕ ꯄꯣꯠꯅꯦꯕ ꯌꯥꯟꯗꯕ꯭ꯔꯥ ꯃꯄꯨ ꯄꯥꯟꯗ꯭ꯔꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯉꯥꯡ ꯑꯃ ꯁꯦꯠꯅꯧ ꯍꯥꯏꯕꯅꯦꯕ ꯑꯗꯨꯗꯤ ꯑꯁꯦꯡꯕ ꯃꯦꯔꯤꯠꯇꯨ ꯁꯦꯠꯄꯗꯨꯗꯤ ꯐꯠꯇ꯭ꯔꯣ ꯀꯔꯞꯁꯟꯅ ꯂꯨꯄꯥ ꯂꯥꯛ 10ꯗ ꯄꯤꯌꯨ ꯍꯧꯖꯤꯛ ꯑꯦꯁꯥꯏꯒ ꯂꯧꯕꯗ ꯌꯥꯝ ꯆꯥꯎꯔꯝꯃꯅꯤꯀꯣ ꯁꯤꯖꯦꯜ ꯐꯥꯎꯔꯗꯤ ꯅꯪ ꯑꯦꯁꯥꯏꯗꯤ ꯍꯦꯟꯕ ꯏꯟꯁꯄꯦꯛꯇꯔ ꯔꯦꯡꯛ ꯊꯕꯛ ꯃꯌꯥꯝ ꯌꯥꯎꯗꯣꯏꯅꯦꯕ ꯌꯦꯡꯉꯣ ꯂꯥꯛ 50-90 ꯂꯩ ꯐꯪꯗꯕ ꯊꯕꯛꯁꯤꯡꯗꯣ ꯅꯪ ꯐꯪꯗꯣꯏꯅꯦꯕ ꯑꯗꯨꯗꯤ ꯃꯦꯔꯤꯠꯇꯨ ꯈꯔ ꯂꯩꯇꯥꯔꯦꯗꯅ ꯁꯨꯝꯕ ꯀꯣꯆꯤꯡꯗꯣ ꯑꯣꯖꯥ ꯑꯣꯏꯕ ꯑꯩꯈꯣꯏꯗ ꯈꯔ ꯇꯥꯟꯅ ꯈꯣꯠꯅꯔ ꯆꯍꯤꯃꯨꯛ ꯈꯔ ꯀꯨꯟꯕ ꯑꯗꯨꯝ ꯌꯥꯗꯣꯏꯅꯦꯕ ꯈꯔꯗꯤ ꯀꯠꯊꯣꯛ ꯇꯥꯔꯦ ꯃꯦꯝꯀꯣ ꯌꯥꯏꯀꯣ ꯏꯖꯠꯁꯨ ꯂꯩꯗꯅ ꯁꯨꯃꯥꯏꯅ ꯇꯧꯔ ꯍꯣꯠꯅꯔ ꯐꯥꯎꯔꯛꯄꯅꯦ ꯍꯥꯏꯗꯤ ꯂꯦꯝꯁꯨ ꯂꯦꯝꯃꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯁꯦꯕ ꯇꯟꯒꯅꯨ ꯁꯤꯗꯤ ꯈꯔ ꯂꯩꯔꯦ 3ꯅ ꯍꯦꯟ ꯌꯥꯅ ꯄꯤꯁꯤ ꯀꯌꯥ ꯑꯣꯏꯗꯒꯦꯁꯤ ꯉꯁꯥꯏꯒꯤ 3ꯅ ꯍꯦꯟ ꯌꯥꯕꯗꯤ 3ꯅ ꯍꯦꯟ ꯂꯧꯊꯣꯛꯀꯣ ꯍꯥꯏꯗꯣ 9 ꯇꯥꯔꯦꯀꯣ ꯁꯦ 5ꯒ 4 ꯄꯨꯜꯂ 9 ꯇꯥꯏꯀꯣ ꯄꯤꯁꯦ 3ꯅ ꯍꯦꯟ ꯌꯥꯕ ꯃꯁꯤꯡ ꯑꯃ ꯑꯣꯏꯗ ꯌꯥꯔꯣꯏ ꯂꯥꯔꯖꯦꯁ ꯚꯦꯂꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯄꯤꯁꯤꯗꯤ 2 ꯗꯤꯖꯤꯠ ꯅꯝꯕꯔ ꯅꯠꯇꯦꯀꯣ 1 ꯗꯤꯖꯤꯠ ꯅꯝꯕꯔꯅꯤꯅ ꯁꯤꯗꯤ ꯌꯥꯔꯣꯏꯀꯣ ꯑꯗꯣ ꯁꯤ ꯑꯍꯨꯝꯁꯤꯗꯒꯤ ꯂꯧ ꯇꯥꯕ 9 ꯇꯥꯔꯦꯀꯣ ꯆꯨꯝꯕ꯭ꯔꯥ ꯄꯤꯁꯤꯅ 9 ꯑꯣꯏꯇꯥꯔꯒꯗꯤ 4ꯁꯤ ꯀꯔꯤꯕ 4ꯒ 5ꯒ ꯄꯨꯜꯂ ꯀꯩꯗꯧꯔꯦꯕ 3 ꯍꯦꯟ ꯌꯥꯔꯦ ꯂꯧꯊꯣꯛꯈ꯭ꯔꯦ 3ꯒ 6ꯒ ꯄꯨꯜꯂ 3 ꯍꯦꯟ ꯌꯥꯔꯦ ꯂꯧꯊꯣꯛꯈ꯭ꯔꯦ ꯁꯤ 9ꯁꯦ ꯄꯤꯁꯤꯅ 9 ꯑꯣꯏꯇꯥꯔꯒꯗꯤ 3ꯅ ꯍꯦꯟ ꯌꯥꯔꯣꯏꯗ꯭ꯔꯣ ꯌꯥꯏꯀꯣ ꯃꯌꯥꯝ ꯉꯁꯥꯏꯒꯤ ꯇꯥꯈ꯭ꯔꯦꯗꯅ Which composite number can divide the sum of the first type natural numbers? यार हम करीबा natural number क्या थी नबा यार हम natural number 12 थी नबा जी करम composite number नहीं अन्य आदमी यार हम natural number 12 थी नबा जी यार हम natural number 12 थी कनाल लोई नहीं हिरो इधर ना natural number है हो बुधे कि अरोई बहुत थी नबा फुल से formula से ले को से अरोई बस n नहीं लो रोबा तो ताद n plus 1 by 2 नहीं को समझी संगी formula से natural number 1 ने 12 फाउ थी नबी फोल जे कमाई लाकनी है मतलब कोई लास्ट n नी लोबी रो दुगा सी formula ना ले n whole into n plus 1 by 2 ने बुका n तो ngantang 12 ओरे द्रो n plus 1 दी 12 तो 1 दी 13 2 ने लदी क्या तारे तो अतुदी 6 into 13 नत्रस्या सी नंबर से कना n ना दी नंबर त्रो हाँ सी नंबर जी नंबर दी कना कराना 6 ना त्रो 얘는 뒤에 나로지 폰에 나로 16년 나로 들자 알바 시대 6 오브니 16년 나네지 시나바지 시 따락 폰은 뿌리 나루노바 뿌리 나들어서 시나바지 가나 얘나 되는데 6 오브니나 시 16년 얘를 꺾나라 얘나도 꺾나바 야바지 얘나바 거웨 강아바 sabsana 꺾나 야바지 얘나바 거웨 Which of the following fraction is the largest
तालखिनी को फ्रैक्शन की तोंगाना कंटेंट से मकदुनी को अंदा भाईजा सीडिंग सी क्वेश्चन जे दुम CGL 2024 से कमाई तोगे नहीं भाई वाने करम मन साव हिंगे नत्रो हाँ अनि नि पारो यो सिनी कना सावला करम पुनी या को से 2/3 का मैम 2/5 का 3/5 करना चाहे ने अनि जे चाउता ना गया दे करन पुइनो 3/5 से क्या नो 15 5 to से क्या नो 10 करना चाहे सोम सा ये चाहेन ब्रा फ्रैक्शन चाउता ना बजे करन पुइनो 5/3 जा 15 5/2 जा 10 करना चाहे सोम चाहेन ब्रा है हली को तारगदी 3/5 चाव हेले अदुमाय तौदना करन पुइनो 7/7 49 सिने चाव हेलोइद्रो 53 सी पुइनो बसिना अता सी माता सी नि से कना चाव हेलानी सिने चाव हेलानी को सी लौथोक्रो सुमब्रा सिने चाव तानारो 77 का सिगा कदारा सिने पुइनो फोन का 80 सी पुइनो फोन कना चाव हेनी अदम येंगोसे अदुदी 80 का 29 पुइनो बदि क्या नो हाँ अदुदी निपान मपन निपान ट्राट्रु कुलुम दो सीताए 41 का 79 पुइनो बदि 79 मरी मपन कुठाट्रु मरी ट्रैक कु निपान त्रमतो अदुते तारे 9 तरहों द अन्नी 3139 दाबरा 32 अता दी करा सवाला 2320 दाबरा अदुदी सब 80 के 29 पुइनो बसे फोन चाव हेंद्रो 80 29 फोन जे सी चाव मथक सी चाव मसीने लौरानी को सी यारो अदु 3/7 का जे कनागा 29/7 का अनि चांगनम नरो पुइनरो सी 3 के 79 पुइनो बगदी 7 के सी पुइनो बदी ओम मपल कुंतरेट ओम थ्रेट कुमातो कुनितो कुलुम दो सी तरे मपन मुंद तरे त्रामनी दे तरो जे 203 सी चाव हेलो 3/7 चाव हेंद्रो अदु 3/7 जना चाव हेले अनि नि सांगनो बे फ्रैक्शन सांगनो बे करन पिनरगा हजि कितो ज्ञान थाउदब्रा से 7/8 हारो 9/11 हारो कना सावन के करन पिनर फोन दो मथक थंगदबा 8 9 जा 72 कना सोम साव हेलबा 7/8 सिना हेना साव हेली हारिने से 9/11 नै समाना क्रॉस तौनरगा खंबे याय अदु तादि क्या तारे में हजि किदो 3/7 तारे को सिदी सी नंबर से कना हेन यागी 8 पावर 8 एनी पावर ता पदुगा वांग खदुक पसी एम से करी होइबा इबन एम से करी होय हागे इबन नत्रो अद एम से नन इबन होइबा अमा लौसिलो 2 गुम लौसिन याब्रा क्या तारा 64 minus 1 63 नत्रा सितार एम से इबन हाइबनी ना क्वाइ पिपो इबन नंबर से कना नो 2 नि को 0 से इबन नंबर नि अदुबु 2 नो क्वाइ पिपो सिंगी मरम दि 0 दि होल नंबर दनी 2 ना इबन नेचुरल नंबर दनी मसिंग थी बाहरगा ददी मसिंग थी बददी मसिंग थी होबो 1 दि थी होबनी ना ने क्वाइ दि पिपो इबन नंबर से 2 नि लौनी को खोना 0 जो इबन नंबर दि सिंगे को अन होल नंबर दो इज बाय 1 मैम ज्ञान तारबसा अदु तारगदी एम जी इबन ने हरमनी ना क्वाइ पिपो इबन नंबर 2 दो लौसिलगा कोन होत मतम सी तारे स्मा होत कदा हम नु मान बाय 1 यार को लॉजिक मैम ले क्वेश्चन मैम नै नरगा मागी ताकदब टॉपिक सिंग जे तोखाय ना तौर लेक ताला कने हे ना ज्ञान तार के नै खले को येंगो एम सिबाव तौसी अदुगा नोइना ने नोइना अजि क्लास टाइमिंग दो खनरो को अदुगा आइमोंदा हाइरो